ꯑꯍꯥꯟꯕꯃꯛꯇꯗ ꯉꯁꯤꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜꯅ ꯄꯨꯊꯣꯛꯆꯕ ꯗꯥꯏꯃꯟꯒꯤ ꯁꯛꯅꯔꯕ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯔꯦꯗꯤꯑꯣꯁꯤꯒꯤ ꯃꯇꯦꯡꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯖꯦꯝꯁ ꯍꯩꯒ꯭ꯔꯨꯖꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯆꯔꯤ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯗꯥꯏꯃꯟꯒꯤ ꯁꯛꯅꯥꯏꯔꯕ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯔꯕꯤ ꯖ꯭ꯋꯦꯂꯔꯤ ꯀꯛꯆꯤꯡ ꯍꯥꯏꯔꯤꯕꯁꯤꯅ ꯀꯣ ꯁ꯭ꯄꯣꯟꯁꯔꯠ ꯑꯣꯏꯕꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯨꯕꯗ ꯗꯥꯏꯃꯟꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯗꯨꯅ ꯂꯩꯔꯦ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕꯁꯤꯡꯒꯤ ꯁꯩꯁꯛꯄꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯕꯤꯔꯤꯕ ꯖꯦꯝꯁ ꯆꯣꯡꯊꯥꯝ ꯑꯍꯥꯟꯕꯃꯛꯇꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯍꯥꯏꯖꯔꯨꯕꯗ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯇꯔꯥꯝ ꯅꯣꯛꯆꯔꯤ Thank you so much. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯕꯨ ꯌꯥꯝ ꯄꯥꯝꯅ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯑꯃꯗꯤ ꯃꯣꯏꯒꯤ ꯇꯁꯦꯡꯅ ꯐꯣꯂꯣꯋꯔ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯄꯦꯁꯤꯌꯦꯂꯤ ꯑꯩꯒꯤ ꯕ꯭ꯔꯗꯔ ꯉꯁꯤꯒꯤ ꯁꯤꯒꯨꯝꯕ ꯑꯆꯧꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯁꯔꯨꯛ ꯃꯆꯥ ꯑꯃ ꯌꯥꯎꯕ ꯐꯪꯖꯕꯁꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨꯒ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯏꯌꯥꯝꯕꯕꯨꯁꯨ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯖꯦꯝꯁ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯕꯕꯥꯒꯤ ꯃꯤꯡꯁꯦ ꯍꯥꯟꯅ ꯑꯝꯇ ꯈꯪꯉꯁꯤ ꯃꯌꯥꯝ ꯑꯩꯒꯤ ꯃꯃꯥꯒ ꯕꯕꯥꯒꯒꯤ ꯃꯃꯤꯡꯁꯦ ꯑꯩꯒꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯁꯥꯟꯇꯤ ꯒꯣꯁ꯭ꯋꯥꯃꯤ ꯕꯥꯃꯣꯟꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯤꯡꯅ ꯔꯥꯖꯦꯟ ꯆꯣꯡꯊꯥꯝ ꯑꯗꯨꯒ ꯑꯦꯗ꯭ꯔꯦꯁꯁꯦ ꯀꯔꯥꯏꯋꯥꯏꯗꯅꯣ ꯀꯩꯁꯥꯝꯊꯣꯡ ꯇꯣꯞ ꯂꯩꯔꯛ ꯀꯩꯁꯥꯝꯊꯣꯡ ꯇꯣꯞ ꯂꯩꯔꯛ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯀꯌꯥꯅꯣ ꯄꯨꯟꯅ ꯑꯩꯒꯤ ꯏꯊꯛꯇ ꯏꯆꯦ ꯑꯃꯒ ꯑꯩꯒ ꯈꯛꯇꯅꯤ ꯏꯆꯦꯒ ꯑꯣꯀꯦ ꯑꯗꯨ ꯏꯁꯥꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯊꯁꯦ ꯀꯌꯥꯅꯣ ꯗꯦꯠ ꯑꯣꯐ ꯕꯔꯊꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯕꯋꯥꯔꯤ 12ꯅꯤ ꯏꯌꯔꯗꯣ ꯑꯗꯨꯝ 89 ꯑꯗꯨꯋꯥꯏꯃꯨꯛ ꯑꯣꯀꯦ ꯑꯣꯀꯦ ꯌꯥꯝ ꯂꯝꯁꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯏꯁꯥꯒꯤ ꯏꯖꯨꯀꯦꯁꯟ ꯑꯦꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯁꯦ ꯀꯌꯥ ꯑꯣꯀꯦ ꯑꯩꯁꯦ ꯒ꯭ꯔꯦꯖꯨꯋꯦꯠ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯁꯣꯁꯤꯌꯣ ꯑꯦꯝ ꯑꯦ ꯁꯣꯁꯤꯌꯣꯂꯣꯖꯤ ꯑꯣꯀꯦ ꯑꯗꯨ ꯃꯁꯤ ꯏꯖꯨꯀꯦꯁꯟꯒꯤ ꯀꯩꯅꯣꯁꯤ ꯀꯗꯥꯏꯋꯥꯏꯗ ꯃꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯦ ꯑꯩ ꯗꯤ ꯑꯦꯝꯗ ꯂꯣꯏꯁꯤꯜꯂꯛꯑꯦ ꯗꯤ ꯑꯦꯝ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯌꯨꯗ ꯇꯧꯔꯒ ꯂꯣꯏꯁꯤꯟꯖꯔꯦ ꯍꯣꯏ ꯑꯗꯨꯒ ꯁ꯭ꯀꯨꯂꯤꯡ ꯃꯈꯥꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯊꯥꯛꯇꯒꯤꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯥꯏꯐꯁꯦ ꯀꯔꯤ ꯀꯔꯤ ꯁ꯭ꯀꯨꯜꯗ ꯀꯃꯥꯏ ꯀꯔꯤ ꯑꯩꯗꯤ ꯌꯥꯝ ꯍꯣꯡꯉꯒ ꯂꯥꯛꯑꯦ ꯍꯣꯏ ꯍꯣꯏ ꯃꯥꯔꯤꯌꯥ ꯃꯣꯟꯇꯦꯁꯣꯔꯤ ꯁꯥꯟꯇꯤꯂꯇꯥ ꯑꯗꯩꯗꯤ ꯀ꯭ꯂꯥꯁ 9, 10 ꯕ꯭ꯔꯥꯏꯇꯔ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯗꯣꯟ ꯏꯪꯂꯤꯁ ꯁ꯭ꯀꯨꯜ ꯍꯥꯏꯅ ꯑꯃ ꯑꯩꯈꯣꯏꯒꯤ ꯆꯦꯛꯀꯣꯟꯗ ꯍꯣꯏ ꯑꯗꯨ ꯂꯣꯏꯔꯒ ꯕ꯭ꯔꯥꯏꯇꯔꯁꯦ ꯂꯣꯏꯔꯒ ꯃꯦꯝ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯗꯨ ꯂꯣꯏꯔꯒ ꯗꯤ ꯑꯦꯝ ꯑꯗꯨ ꯂꯣꯏꯁꯤꯟꯖꯕꯅꯤ ꯏꯁꯩꯒꯤ ꯂꯝꯁꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯃꯥꯔꯤꯒꯤ ꯊꯥꯛ ꯁ꯭ꯋꯥꯏꯁꯤꯗ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒ ꯑꯗꯨꯋꯥꯏ ꯃꯔꯛꯇꯒꯤ ꯈꯔ ꯈꯔ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯥꯡꯇꯞꯇ ꯇꯧꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤ ꯏꯁꯩꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯁꯩ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗꯤ ꯂꯩꯖꯔꯛꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯏꯁꯩꯒꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯔꯟꯕꯤꯔ ꯁꯪꯒꯤꯠꯀꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯂꯦꯇꯔꯁꯨ ꯑꯣꯏ ꯕꯦꯡꯒꯣꯂꯤꯒꯤ ꯑꯗꯨꯒ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯀꯣꯏꯁꯜꯂꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯦꯝꯕꯤ ꯃꯣꯂꯥ ꯑꯩꯈꯣꯏ ꯃꯃꯥ ꯄꯥꯕꯨꯡꯒꯤ ꯍꯦꯛ ꯃꯌꯥꯝꯕꯒꯤ ꯅꯨꯄꯤꯁꯨ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯏꯃꯥ ꯁꯛꯑꯦ ꯑꯗꯨꯅ ꯐꯦꯃꯤꯂꯤꯁꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯒꯤ ꯏꯟꯚꯣꯜꯞꯃꯦꯟ ꯑꯗꯨꯝ ꯃꯣꯏꯅ ꯏꯁꯩ ꯑꯃ ꯇꯧ ꯂꯩꯔꯕꯅꯤ나 ꯑꯩꯁꯨ ꯏꯁꯩꯁꯦ ꯑꯗꯨꯝ ꯄꯥꯝꯃꯒ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯛꯈꯤ ꯑꯗꯣ ꯏꯁꯩꯁꯦ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯝ ꯍꯤꯟꯗꯨꯁꯇꯥꯅꯤꯒꯤ ꯁ꯭ꯇꯥꯏꯜꯁꯤ ꯂꯥꯛꯄꯤꯕ꯭ꯔꯥ ꯑꯇꯣꯞꯄ ꯋꯦꯁꯇꯔꯟ ꯇꯥꯏꯞꯇ ꯆꯠꯄꯤꯔꯨꯕ꯭ꯔꯥ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯥꯛꯄꯁꯦ ꯀꯔꯝꯍꯥꯏꯅ ꯂꯥꯛꯈꯤ ꯏꯁꯩꯁꯦ ꯄꯥꯝꯕꯁꯦ ꯑꯩꯈꯣꯏꯅ ꯇꯥꯕꯗꯤ ꯂꯣꯏꯅ ꯇꯥꯏ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯏꯪꯂꯤꯁꯀꯤ ꯇꯥꯖꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯣꯛ ꯕꯦꯟ ꯐꯣꯝ ꯇꯧꯔꯤꯅꯦ ꯑꯗꯨꯅ ꯀ꯭ꯂꯥꯁ 6 ꯁ꯭ꯋꯥꯏꯁꯤꯗꯒꯤꯅ ꯀ꯭ꯂꯥꯁ 9, 10 ꯁ꯭ꯋꯥꯏꯐꯥꯎꯁꯦ ꯂꯦꯞꯇꯅ ꯑꯗꯨꯒ ꯇꯥꯕꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯇꯥꯔꯦ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯄꯥꯕꯨꯡꯁꯦ ꯇꯞꯇꯥ ꯕꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕ ꯃꯇꯝꯗꯨꯗ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯀꯥꯖꯦꯟꯇꯒꯤ ꯃꯥꯒꯤ ꯀꯟꯁꯔꯠ ꯇꯧꯔꯤ ꯈꯨꯗꯤꯡꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯄꯤꯛꯇꯨ ꯄꯤꯛꯑꯒ ꯑꯗꯨꯝ ꯆꯠꯄ ꯀꯟꯁꯔꯠ ꯃꯣꯔꯦꯗ ꯆꯠꯄ ꯑꯃ ꯑꯅꯝꯕ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯨꯗꯨꯅ ꯏꯪꯂꯤꯁꯀꯤ ꯏꯁꯩ ꯇꯧꯔꯦ ꯇꯥꯕꯅ ꯇꯞꯇꯥꯒꯤ ꯏꯁꯩ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯄꯥꯝꯃꯛꯈꯤ ꯍꯥꯏꯇꯥꯔꯦ ꯑꯅꯤꯃꯛ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯄꯤꯔꯦꯕ ꯑꯗꯨꯒ ꯀꯔꯝꯕꯒꯤ ꯃꯑꯣꯡꯗꯒꯤꯅꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯇꯝ ꯏꯁꯩꯒꯤ ꯌꯥꯋꯣꯟꯁꯤꯗ ꯍꯥꯏꯁꯦ ꯑꯦꯜꯕꯝ ꯄꯤꯛꯆꯔꯥꯏꯖꯦꯁꯟꯁꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯔꯥ ꯃꯁꯤꯒꯤ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯂꯥꯏꯁꯨ ꯋꯥꯔꯤꯁꯨ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯂꯥꯛꯈꯤꯕꯁꯤ ꯑꯣꯏꯗꯣꯏꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤꯗꯣꯏꯅꯣ ꯀꯃꯥꯏꯅ ꯍꯥꯏꯕꯤꯗꯣꯏꯅꯣ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤꯁꯦ ꯑꯩꯉꯣꯟꯗ ꯌꯨ ꯇꯔꯟꯅꯦ ꯍꯥꯏꯇꯥꯔꯦ ꯌꯨ ꯇꯔꯟ ꯑꯩꯒꯤ ꯂꯥꯏꯐꯀꯤ ꯇꯔꯅꯤꯡ ꯑꯃ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨꯃꯥꯏꯅ ꯄꯥꯝꯗꯅ ꯑꯩꯈꯣꯏꯁꯦ ꯔꯣꯛ ꯇꯧꯗꯅ ꯈꯣꯠꯇꯅ ꯂꯩꯔꯝꯃꯦ ꯑꯗꯩꯗꯤ ꯍꯥꯏ ꯁ꯭ꯀꯨꯜꯅꯤꯗꯅ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯗꯨꯗꯨꯅ ꯀꯟꯁꯔꯠꯀ ꯇꯧꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯩꯈꯣꯏ ꯑꯗꯣꯝꯗ ꯑꯗꯨꯝ ꯉꯥꯎꯖꯔ ꯂꯩꯔꯝꯃꯦꯕ ꯑꯗ ꯊꯕꯛ ꯏꯪꯈꯥꯡꯅ ꯌꯥꯔꯛꯇꯗꯅ ꯑꯩꯈꯣꯏꯁꯨ ꯃꯊꯪꯗ ꯃꯣꯏꯒꯤ ꯒ꯭ꯔꯦꯖꯨꯋꯦꯁꯟ ꯇꯧꯔꯛꯀꯗꯕ ꯃꯇꯝ ꯑꯣꯏꯔꯛꯄ ꯑꯗꯩ ꯀ꯭ꯂꯥꯁ 12ꯀ ꯇꯝꯃꯛꯄ 11 ꯇꯝꯃꯛꯄ ꯍꯥꯏꯁꯤꯗꯤ ꯇꯥꯏꯠ ꯑꯣꯏꯔꯛꯑꯦꯗꯅ ꯐꯦꯃꯤꯂꯤꯒꯤ ꯃꯇꯥꯡꯗꯒꯤꯗꯤ ꯑꯗꯨꯅ ꯇꯥꯏꯠ ꯑꯣꯏꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯑꯩꯈꯣꯏꯅꯒ ꯄꯥꯟꯖꯕ ꯏꯁꯩ ꯑꯃ ꯅꯝꯊꯣꯛꯀꯦ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯒ ꯂꯩꯕ ꯇꯟꯖꯥ ꯑꯃꯅꯤ ꯑꯗꯨ ꯇꯟꯖꯥꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ 150 ꯗꯦꯠ ꯑꯦꯅꯤꯕꯔꯁꯔꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯅ ꯁꯤꯟꯕ ꯀꯪꯂꯥꯗ ꯔꯕꯤꯟꯗ꯭ꯔ ꯁꯪꯒꯤꯠꯀꯤ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯇꯧꯋꯤ ꯑꯗ ꯑꯩꯈꯣꯏ ꯆꯦꯒꯤ ꯐꯣꯝ ꯂꯧꯕꯅꯤꯗ ꯑꯩꯈꯣꯏ ꯃꯥꯍꯣꯏ ꯀꯩ ꯍꯣꯏꯅ ꯑꯗ ꯐꯣꯝꯁꯦ ꯑꯃ ꯂꯦꯝꯕ ꯑꯗ ꯂꯦꯝꯕꯗꯨꯗ ꯑꯩꯁꯦ ꯌꯥꯎꯁꯜꯂꯣ ꯄꯥꯝꯃꯨꯏꯌꯦꯗꯅ ꯌꯥꯎꯁꯟꯕ ꯑꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯑꯩꯒꯤ
ꯔꯕꯤꯟꯗ꯭ꯔ ꯁꯪꯒꯤꯠꯁꯦ ꯇꯝꯃꯨꯕ ꯂꯩꯇꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯅ ꯊꯥꯏꯅ ꯇꯥꯔꯛꯄꯗꯨꯒꯤ ꯑꯗꯨ ꯀꯝꯄꯤꯇꯤꯁꯟꯗ ꯑꯩꯁꯦ 6 ꯄꯣꯖꯤꯁꯟ ꯇꯥꯔꯦ ꯑꯗꯨꯗ ꯃꯆꯤꯟꯗ ꯃꯩ ꯍꯧꯕ ꯃꯔꯛꯇ ꯍꯥꯏꯇꯥꯔꯦ ꯑꯗ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯖꯌꯟꯇ ꯑꯣꯖꯥ ꯒꯨꯔꯨ ꯖꯌꯟꯇ ꯀꯨꯃꯥꯔ ꯍꯣꯏ ꯀꯔꯤ ꯑꯩ ꯎꯗ꯭ꯔꯤꯕ ꯉꯥꯛꯇ ꯎꯔꯛꯑꯦꯕ ꯅꯨꯃꯤꯠꯁꯤꯗ ꯑꯗꯩꯗꯤ ꯑꯩꯁꯦ ꯇꯥꯔꯛꯄꯗ ꯀꯣꯛꯇꯒ ꯅꯥꯟꯊꯕꯤꯔꯛꯄꯗ ꯇꯨ ꯆꯨꯡꯕꯒ ꯑꯃ ꯐꯥꯎꯈꯤꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯃꯤ ꯑꯁꯦꯝꯕꯤ ꯂꯥꯟꯁꯦ ꯄꯥꯎ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯏꯕꯨꯡꯉꯣ ꯅꯪ ꯁꯤꯗꯒꯤꯗꯤ ꯀ꯭ꯂꯥꯁꯤꯀꯦꯜ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀ꯭ꯂꯥꯁꯤꯀꯦꯜ ꯅꯧꯅ ꯑꯃꯨꯛ ꯇꯝꯕ ꯍꯧꯔꯒ ꯂꯥꯛꯆꯈꯤꯕꯅꯤ ꯀ꯭ꯂꯥꯁꯤꯀꯦꯜꯒꯤꯁꯤꯗꯤ ꯀꯗꯥꯏ ꯐꯥꯎꯕꯗꯤ ꯇꯝꯍꯧꯏ ꯑꯩꯁꯦ ꯚꯤꯁꯥꯔꯠꯅꯤ ꯑꯗꯣ ꯅꯤꯄꯨꯟꯗꯤ ꯇꯧꯗ꯭ꯔꯤ ꯑꯣꯀꯦ ꯌꯥꯝ ꯏꯅꯞꯅꯤ ꯑꯗꯨꯝ ꯌꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯁꯤꯗ ꯄꯤꯛꯆꯔꯥꯏꯖꯦꯁꯟꯒꯨꯝꯕꯒꯤ ꯃꯁꯤꯒꯤ ꯈꯣꯡꯆꯠ ꯑꯃ ꯑꯗꯨꯝ ꯂꯥꯛꯁꯤꯜꯂꯛꯏꯁꯦ ꯍꯣꯏ ꯍꯣꯏ ꯃꯁꯤ ꯏꯁꯩ ꯑꯃ ꯐꯣꯡꯉꯒꯦ ꯑꯗꯨꯒ ꯑꯦꯜꯕꯝ ꯏꯁꯩ ꯑꯃ ꯅꯝꯃꯒꯦ ꯑꯗꯨꯒ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯇꯧꯒꯦ ꯅꯠꯇ꯭ꯔꯒ ꯃꯔꯨꯑꯣꯏꯅ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯑꯃꯈꯛꯇꯪ ꯇꯧꯒꯦ ꯏꯁꯩꯒꯤꯗꯤ ꯌꯥꯝ ꯊꯣꯏꯗꯣꯛꯇꯅ ꯈꯟꯈꯤꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅꯅꯣ ꯃꯁꯤꯒꯤ ꯄꯤꯛꯆꯔꯥꯏꯖꯦꯁꯟꯒ ꯇꯧꯔꯒꯅꯦ ꯑꯩꯈꯣꯏꯅ ꯎꯖꯔꯛꯏꯁꯦ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯈꯪꯉꯛꯄꯁꯦ ꯖꯦꯝꯁꯁꯨ ꯎꯖꯔꯛꯏꯁꯦ ꯄꯤꯛꯆꯔꯥꯏꯖꯦꯁꯟꯗꯩꯅꯦꯕ ꯎꯔꯛꯏꯁꯦ ꯌꯥꯝ ꯃꯑꯣꯡ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯏꯜ ꯇꯣꯉꯥꯟꯕ ꯑꯃꯈꯛ ꯗꯤꯐ꯭ꯔꯦꯟꯁ ꯁ꯭ꯇꯥꯏꯜ ꯀꯣ ꯇꯧꯕꯒ ꯃꯗꯨꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎꯒ ꯎꯕ ꯐꯪꯉꯦ ꯑꯗꯨꯒ ꯈꯨꯅꯝ ꯂꯥꯛꯅꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅꯅꯣ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯝꯗ ꯂꯥꯛꯈꯤꯕꯒꯤ ꯃꯇꯥꯡꯁꯦ ꯑꯦꯜꯕꯝꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯨꯅꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣই ꯍꯥꯏ ꯁ꯭ꯀꯨꯜ ꯃꯇꯝꯗꯨꯗꯅ ꯑꯩꯈꯣꯏꯒꯤ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯅꯤꯡꯁꯤꯡꯅꯕ ꯑꯩꯅ ꯏꯁꯩ ꯅꯝꯕꯒꯤ ꯋꯥꯈꯟꯗꯣ ꯃꯗꯨꯗꯩꯗꯨꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯔꯛꯁꯤꯗ ꯑꯩꯒꯤ ꯗꯤ ꯑꯦ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯇꯝ ꯁ꯭ꯋꯥꯏꯁꯤ ꯀꯥꯔꯝꯗꯥꯏꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯩꯒꯤ ꯄꯥꯔꯠꯅꯔ ꯑꯣꯏꯒꯗꯕ ꯑꯩꯈꯣꯏ ꯖꯦꯛꯁꯦ ꯐ꯭ꯔꯦꯟ ꯑꯃꯒꯤ ꯃ꯭ꯌꯨꯆꯨꯋꯦꯜ ꯐ꯭ꯔꯦꯟ ꯑꯃꯒꯤ ꯊ꯭ꯔꯨꯗꯒꯤ ꯗꯦꯕꯥꯟ ꯀꯧꯏ ꯃꯍꯥꯛꯅ ꯎꯅꯍꯟꯗꯅ ꯑꯩꯈꯣꯏꯁꯦ ꯄꯨꯜꯂꯦ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯏꯁꯩꯁꯤꯁꯨ ꯁꯤꯒꯨꯝꯕ ꯔꯣꯛ ꯇꯧꯔꯝꯕꯒꯤ ꯃꯅꯤꯄꯨꯔꯤ ꯏꯁꯩ ꯑꯃ ꯂꯩ ꯃꯥꯒꯤꯁꯨ ꯏꯁꯩ ꯈꯔ ꯂꯩ ꯃꯥꯁꯦ ꯏꯟꯇꯔꯤꯌꯔ ꯗꯤꯖꯥꯏꯅꯔ ꯑꯩꯈꯣꯏꯒꯤ ꯆꯦꯟꯅꯥꯏꯗꯒ ꯇꯧꯔꯛꯄ ꯏꯕꯥꯅꯤ ꯉꯥꯛꯇꯪ ꯄꯨꯟꯕꯗꯨ ꯊꯥ 4-5 ꯄꯨꯟꯕꯗꯨꯗ ꯏꯕꯥꯅꯤꯁꯨ ꯃꯥꯁꯨ ꯍꯌꯦꯡꯋꯥꯏ ꯑꯃꯨꯛ ꯇꯝꯕ ꯆꯪꯈꯤꯗꯣꯔꯦ ꯑꯩꯁꯨ ꯃꯈꯥ ꯇꯥꯅ ꯁꯤ ꯂꯥꯏꯟꯁꯤ ꯅꯠꯇꯕꯗ ꯑꯇꯣꯞꯄ ꯆꯠꯀꯗꯣꯔꯦ ꯍꯥꯏꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯏꯕꯥꯅꯤꯒꯤ ꯏꯁꯩ ꯃꯥꯅ ꯔꯦꯞꯅꯤ ꯑꯩꯅ ꯆꯨꯝꯅꯒꯤ ꯏꯁꯩ ꯁꯛꯇꯣꯏꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯄꯨꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯥꯁꯦ ꯍꯌꯦꯡ ꯆꯪꯈꯤꯗꯣꯔꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯐꯣꯟꯗ ꯑꯩꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯑꯃꯗꯀꯣ ꯀꯪꯂꯥ ꯁ꯭ꯇꯨꯗꯤꯑꯣ ꯑꯁꯤꯗ ꯐꯣꯟꯗ ꯅꯝꯕ ꯏꯁꯩꯅꯤꯗ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯏꯁꯩꯁꯦ ꯐꯣꯟꯗ ꯅꯝꯖꯕ ꯑꯗꯨꯗꯣ ꯑꯩꯅ ꯏꯗꯤꯠ ꯇꯧꯔꯒ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄ ꯑꯗꯨ ꯊꯥꯒꯠꯂ ꯂꯣꯏꯔꯦ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯑꯩꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯩ ꯅꯨꯡꯁꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯄꯣꯖꯤꯇꯤꯚ ꯔꯦꯁꯄꯣꯟꯁꯁꯦ ꯌꯨꯇ꯭ꯌꯨꯕꯁꯤꯗ 2010ꯁꯤꯗ ꯍꯥꯏꯗꯤ ꯕ꯭ꯔꯣꯗꯕꯦꯟ ꯃꯇꯝꯅꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯌꯥꯝ ꯀꯟꯅ ꯐꯦꯁꯕꯨꯛꯁꯨ ꯀꯌꯥ ꯀꯟꯅ ꯄꯣꯄꯨꯂꯔ ꯑꯣꯏꯗ꯭ꯔꯤ ꯑꯗꯒꯤ ꯕ꯭ꯔꯣꯗꯕꯦꯟꯒꯤ ꯃꯇꯝ ꯌꯥꯝ ꯋꯥꯅ ꯌꯥꯝꯅ ꯏꯟꯇꯔꯅꯦꯠ ꯁ꯭ꯄꯤꯗꯁꯨ ꯌꯥꯝ ꯁ꯭ꯂꯣꯅꯤꯅ ꯃꯇꯝꯗꯨꯗꯀꯣ ꯁꯥꯏꯕꯔꯗꯒ ꯆꯠꯄ ꯃꯇꯝꯅꯤ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯑꯞꯂꯣꯗ ꯇꯧꯔꯨꯏꯕ ꯑꯩꯅ ꯑꯗ ꯄꯣꯖꯤꯇꯤꯚ ꯐꯤꯗꯕꯦꯛꯁꯦ ꯌꯥꯝ ꯐꯪꯉꯛꯄ ꯍꯥꯏꯇꯥꯔꯦ ꯅꯝꯃꯣꯅ ꯑꯗ ꯁꯤ ꯃꯌꯥꯝꯁꯤꯅ ꯍꯔꯥꯎꯃꯟꯗꯅ ꯏꯅꯣꯠ ꯑꯃ ꯀꯥꯔꯒ ꯑꯩ ꯌꯨꯝꯗ ꯐꯦꯃꯤꯂꯤꯗ ꯍꯥꯏꯗꯅ ꯈꯣꯠꯇꯅ ꯇꯧꯔꯀꯥꯟꯁꯦ ꯌꯥꯔꯦ ꯑꯩꯅ ꯍꯥꯏꯔꯒ ꯌꯨ ꯇꯔꯟ ꯑꯗꯨꯗꯒꯤ ꯂꯥꯛꯈꯤꯕꯅꯦ ꯑꯗꯨꯗꯒꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯗꯨꯒꯤ ꯖꯔꯅꯤꯗꯣ ꯑꯗꯨꯗꯣ ꯚꯤꯗꯤꯑꯣꯗ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕ ꯍꯥꯏꯅꯤ ꯍꯥꯏꯕ ꯏꯁꯩꯁꯦ ꯃꯗꯨꯒꯤ ꯖꯔꯅꯤꯗꯨꯅꯦ ꯑꯩꯒꯤ ꯑꯗꯨꯗ ꯊꯣꯛꯂꯛꯑꯀꯥꯟꯁꯤꯗ ꯀꯅꯥ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯇꯥꯟꯅꯔꯦ ꯑꯗꯨꯒ ꯅꯝꯕ ꯍꯧꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅ ꯉꯁꯥꯏꯒꯤ ꯍꯥꯏꯅꯤꯅ ꯇꯧꯕꯁꯤꯒꯤ ꯑꯗꯣ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯈꯔ ꯅꯝꯕ ꯈꯣꯠꯄ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯏꯁꯩꯗꯨ ꯈꯛ ꯅꯠꯇꯕ ꯀꯨꯝꯃꯤꯕꯗꯣ ꯍꯥꯟꯅ ꯀꯨꯝꯃꯨꯕꯁꯨ ꯅꯠꯇꯦ ꯍꯣꯏ ꯅꯍꯥ ꯉꯥꯛꯇꯅꯤꯀꯣ ꯅꯍꯥ ꯉꯥꯛꯇꯅꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ ꯏꯟꯈꯠꯂꯛꯄꯒꯤ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦ ꯗ꯭ꯔꯦꯁꯀꯨꯝꯕꯒꯤ ꯀꯔꯤꯒꯨꯝꯕꯒꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯏꯁꯥꯅ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯁ꯭ꯇꯥꯏꯜꯁꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡ ꯐꯦꯁꯟ ꯖꯅꯧꯕꯁꯨ ꯄꯥꯝꯃꯤꯗꯅꯀꯣ ꯑꯗꯨꯒꯁꯨ ꯈꯔ ꯑꯗꯨꯝ ꯆꯨꯁꯟꯅꯕ ꯃꯥꯟꯕꯒꯨꯝꯕ ꯑꯃ ꯇꯧꯋꯤ ꯑꯗꯣ ꯃꯁꯤ ꯏꯁꯥꯅ ꯁꯨꯃꯥꯏꯅ ꯁꯦꯠꯁꯤ ꯁꯨꯃꯥꯏꯅ ꯗꯤꯖꯥꯏꯟ ꯇꯧꯁꯤꯒ ꯇꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯗꯤꯖꯥꯏꯅꯔ ꯑꯃꯒꯤ ꯃꯈꯥꯗꯒ ꯇꯧꯈꯤꯕ ꯖꯥꯠꯂꯥ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯃꯁꯤꯁꯦ ꯐꯖꯕ ꯉꯥꯛꯇ ꯊꯦꯡꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯨꯁꯨ ꯐꯖꯕ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯉꯤꯗꯨꯁꯨ ꯐꯖꯕ ꯑꯣꯏꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯣꯠꯇꯣ ꯄꯨꯊꯣꯛꯆꯕꯗ ꯃꯌꯥꯝꯒꯤ ꯔꯦꯁꯄꯣꯟꯁꯅꯦꯅꯗꯤ ꯈꯜꯂꯦ ꯑꯗꯨꯒ ꯈꯤꯇꯪ ꯁꯟꯗꯣꯛꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯗ꯭ꯔꯦꯁꯀꯨꯝꯕ ꯂꯩꯕ ꯈꯣꯠꯄꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅ ꯂꯤꯠꯅꯔꯣꯏꯗꯕ ꯃꯥꯟꯕꯒꯨꯝꯕ ꯑꯗꯩꯗꯤ ꯅꯣꯔꯃꯦꯜ ꯆꯠꯄꯗ ꯌꯥꯝ ꯆꯥꯟꯅꯔꯣꯏꯗꯕ ꯑꯩꯈꯣꯏ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯃꯇꯣꯟ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯁꯤꯒꯨꯝꯕ ꯌꯥꯝ ꯁꯦꯠꯀꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤ ꯑꯗꯒꯤꯗꯤ ꯋꯥꯏꯠꯀꯨꯝꯕ ꯄꯥꯝꯕ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯖꯒꯥꯁꯦ ꯚꯤꯗꯤꯑꯣꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯄꯔꯐꯣꯔꯃꯔꯒꯤ ꯗ꯭ꯔꯦꯁꯁꯤꯗꯤ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤꯁꯨ ꯈꯨꯗꯣꯡꯆꯥꯕ ꯑꯃꯅꯦ ꯃꯆꯥ ꯑꯃ ꯐꯦꯛꯇꯔ ꯑꯃꯅꯦꯅ ꯑꯣꯏꯅꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯃꯇꯝꯗꯨꯗꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯝꯃꯤꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯇ ꯌꯦꯡꯉꯤꯕ ꯑꯗꯩ ꯇꯤꯚꯤꯗ ꯂꯥꯛꯏꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯛꯇꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯌꯨꯝꯗ ꯑꯗꯨꯝ ꯁ꯭ꯋꯥꯏꯗꯒꯤ ꯂꯩꯔ ꯁꯦꯠꯆꯕ ꯉꯥꯛꯇꯅꯦ ꯑꯗꯣ ꯇꯨꯕꯗꯤ ꯌꯥꯝ ꯇꯨꯏ ꯃꯥꯏꯀꯦꯜ ꯖꯦꯛꯁꯟꯒꯤ ꯗ꯭ꯔꯦꯁꯀ ꯃꯥꯟꯗꯅ ꯑꯗ ꯌꯦꯡꯉꯒ ꯇꯨꯕꯕꯨꯗꯤ ꯄꯛꯇꯨ ꯇꯨꯏ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅ ꯑꯩꯈꯣꯏꯒꯤ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯃꯇꯝꯗꯨꯒꯤ ꯍꯥꯏꯅꯤꯡꯉꯤꯁꯦ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤꯁꯤ ꯀꯅꯥꯅ ꯑꯣꯏꯕꯤꯕꯅꯣ ꯁꯤꯅꯦꯃꯥꯇꯣꯒ꯭ꯔꯥꯐꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯝꯕꯗꯤ ꯑꯩꯈꯣꯏ ꯔꯥꯖ ꯀꯤꯁꯟꯒ ꯖꯣꯟꯁꯟꯒ ꯑꯩꯈꯣꯏꯒꯤ ꯀꯂꯤꯛ ꯉꯥꯛꯇꯅꯤ ꯀꯛꯆꯤꯡꯗꯒꯤ ꯃꯣꯏ F-17N ꯇꯤꯝ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯁꯨ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯊꯤꯔꯒ ꯑꯗꯩꯗꯤ ꯖꯦꯛꯀꯤ ꯃꯣꯏꯒꯤ ꯁꯦꯅꯤꯛꯀꯤ
ꯃꯣꯏꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯊꯤꯗꯅ ꯂꯥꯛꯑꯒ ꯃꯣꯏꯅ ꯇꯥꯟꯅꯔꯦ ꯀꯟꯁꯦꯞꯁꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔ ꯖꯔꯅꯤ ꯑꯃ ꯂꯥꯛꯄꯤꯕꯅꯤ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯄꯣꯖꯤꯇꯤቭ ꯔꯦꯁꯄꯣꯟꯁ ꯑꯃ ꯚꯥꯕꯣꯛꯇꯒꯤ ꯐꯪꯕꯤꯕꯁꯦ ꯁꯤ ꯎꯠꯅꯤꯡꯉꯤꯒ ꯍꯥꯏꯔꯒꯀꯣ ꯑꯗꯒꯤ ꯋꯥꯔꯤꯗꯨꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯁꯦꯝꯈꯤꯕꯅꯤ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅ ꯉꯁꯥꯏꯒꯤ ꯄꯤꯛꯆꯔꯥꯏꯖꯦꯁꯟꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯎꯠꯂꯛꯏꯕ ꯈꯔ ꯀꯦꯃꯦꯔꯥꯒꯤ ꯈꯨꯅꯝ ꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯀꯥꯟꯗ ꯁꯦ ꯁꯒꯣꯜ ꯑꯃ ꯍꯦꯛ ꯌꯥꯎꯕꯒꯨꯝꯕ ꯁꯨꯝ ꯁꯦꯔꯤꯁ ꯄꯨꯊꯣꯛꯅꯔꯛꯄꯗꯨꯗ ꯎꯕꯗ ꯉꯁꯥꯏꯒꯤ ꯑꯗꯒꯤ ꯇꯌꯥꯔ ꯈꯔ ꯁꯤꯖꯤꯟꯅꯗꯕ ꯍꯥꯏꯁꯦ ꯈꯔ ꯂꯩꯍꯟꯕꯒꯨꯝꯕ ꯉꯥꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡꯁꯦ ꯄꯣꯠꯇꯤ ꯁꯤꯖꯤꯟꯅꯔꯒ ꯇꯥꯔ ꯂꯩꯕ ꯄꯣꯠꯁꯤꯡꯗꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄꯁꯤꯡ ꯌꯥꯝ ꯎꯏ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯗꯤ ꯏꯔꯝꯗꯝꯁꯤꯒꯤ ꯑꯣꯏꯅ ꯄꯨꯊꯣꯛꯄꯗꯗꯤ ꯎꯗꯕ ꯑꯗ ꯉꯁꯥꯏꯒꯤ ꯇꯌꯥꯔꯒꯥꯏꯁꯤ ꯉꯥꯔ ꯂꯩꯕꯒꯨꯝꯕ ꯑꯗ ꯔꯪ ꯐꯤꯐꯥ ꯐꯤꯐꯥ ꯈꯔ ꯀꯥꯞꯁꯟꯕ ꯃꯥꯟꯕꯒꯨꯝꯕ ꯑꯗꯨ ꯄꯤꯛꯆꯔꯥꯏꯖꯦꯁꯟ ꯇꯧꯔꯀꯥꯟꯗꯗꯤ ꯄꯨꯊꯣꯔꯀꯥꯟꯗ ꯐꯖꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯌꯥꯝ ꯐꯖꯕꯁꯦ ꯌꯥꯝ ꯇꯉꯥꯏ ꯐꯗꯅ ꯏꯁꯩꯗꯨ ꯈꯛ ꯅꯠꯇꯅ ꯍꯥꯏꯇꯥꯔꯦ ꯎꯏ ꯈꯔ ꯑꯗꯨꯃꯥꯏꯅ ꯑꯩꯁ ꯈꯔ ꯇꯧꯏ ꯀꯥꯏꯅ ꯁꯤ ꯈꯔ ꯊꯥꯗꯩꯅꯦꯅ ꯍꯥꯏꯕꯒꯤ ꯁꯤꯒꯨꯝꯕꯁꯨ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯄꯥꯝꯕꯩ ꯃꯔꯝ ꯑꯃ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯤ ꯗꯤꯐ꯭ꯔꯦꯟ ꯈꯔ ꯄꯨꯊꯣꯔꯛꯄꯗꯣ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤ ꯃꯄꯨꯡ ꯐꯥꯕ ꯄꯨꯊꯣꯛꯈ꯭ꯔ ꯃꯇꯨꯡꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯃꯌꯥꯝꯒꯤ ꯐꯤꯗꯕꯦꯛ ꯀꯃꯥꯏꯅ ꯇꯧꯏ ꯐꯤꯗꯕꯦꯛꯁꯦ ꯑꯗꯨꯒꯤ ꯐꯤꯗꯕꯦꯛꯁꯦ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯕꯤꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯂꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯁꯔꯠ ꯃꯆꯥꯗ ꯑꯃꯅꯤꯗ ꯍꯥꯟꯅ ꯖꯦꯛ ꯏꯕꯥꯅꯤꯁꯦ ꯏꯟꯚꯥꯏꯠ ꯇꯧꯔꯛꯑꯦ ꯑꯗ ꯆꯠꯂꯦ ꯑꯗꯨꯒ ꯀꯅꯥꯝꯅ ꯈꯪꯗꯕ ꯑꯩꯈꯣꯏ ꯀꯥꯈꯠꯂꯦ ꯑꯗꯨꯒ ꯍꯦꯛ ꯑꯃ ꯀꯥꯈꯠꯄ ꯃꯇꯝꯗ ꯏꯁꯩꯁꯦ ꯍꯦꯛ ꯊꯥꯔꯛꯄ ꯃꯇꯝꯗ ꯂꯥꯎꯔꯛꯑꯦ ꯑꯉꯥꯡ ꯑꯃꯈꯛꯇꯅꯒ ꯂꯥꯎꯔꯛꯑꯦ ꯑꯇꯩ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯂꯣꯏ ꯌꯦꯡ ꯂꯩꯕ ꯑꯗꯨꯒꯨꯝꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯒꯤ ꯍꯦꯛ ꯑꯣꯜꯂꯛꯄ ꯊꯥꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯣꯡꯃꯗ 100 ꯚ꯭ꯌꯨꯁ ꯀꯥꯏꯁꯦ ꯂꯣꯏꯔꯦꯕ ꯂꯣꯏꯔꯦ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯚ꯭ꯌꯨ 1-2ꯗꯒꯤ ꯍꯦꯟꯗꯕꯤꯅꯦꯕ 2010ꯁꯤꯗ 2010-11ꯁꯤ ꯀꯥꯔꯛꯁꯦ ꯑꯗꯨꯒ ꯔꯤꯂꯤꯁ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯅꯣꯡꯃꯗ ꯑꯗꯨ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯋꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯔꯦꯁꯄꯣꯟꯁꯁꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ 2012ꯁꯤꯗ ꯄꯔꯐꯣꯔꯝ ꯑꯃ ꯇꯧꯕꯒꯤ ꯆꯥꯟꯁ ꯑꯃ ꯐꯪꯉꯤ ꯃꯗꯨꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯈꯤꯕ ꯑꯗꯨꯒ ꯑꯩꯁꯦ ꯈꯜꯂꯦꯕ ꯃꯤꯅꯒ ꯍꯔꯥꯎꯔꯒ ꯀꯞꯄꯤꯒꯥꯏꯁꯦ ꯀꯩꯅꯣꯁꯦ ꯈꯪꯗꯦꯕꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯐꯥꯎꯈꯤꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯅ ꯑꯩꯈꯣꯏꯁꯦ ꯄꯔꯐꯣꯔꯝ ꯇꯧꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯂꯥꯁꯀꯤ ꯄꯥꯔꯠ ꯑꯃ ꯍꯥꯏꯇꯥꯔꯦ ꯂꯥꯁ ꯑꯟꯇꯔꯥꯗ ꯑꯅꯝꯕ ꯕꯣꯠꯀꯤ ꯁꯤ ꯂꯣꯏ ꯁꯛꯄꯤꯔꯛꯈꯤꯕ ꯑꯗꯨꯗ ꯑꯩꯁꯦ ꯌꯦꯡꯉꯝꯗꯅ ꯑꯣꯟꯊꯣꯛꯑꯒ ꯈꯥꯡꯈꯤꯕ ꯃꯇꯥꯡ ꯑꯃꯒ ꯌꯥꯎꯈꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯈꯤ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤ ꯔꯦꯁꯄꯣꯟꯁ ꯌꯥꯝ ꯅꯨꯡꯁꯤ ꯑꯩꯈꯣꯏꯒꯤ ꯐꯅ ꯍꯥꯏ ꯁꯥꯕꯅꯦ ꯑꯩꯈꯣꯏ ꯁꯣꯝꯗ ꯍꯧꯖꯤꯛꯀꯥꯟꯕꯨꯗꯤ ꯍꯥꯏꯅꯩꯀꯣ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕꯅ ꯅꯝꯃꯦ ꯍꯥই ꯑꯗꯒꯤꯗꯤ ꯀ꯭ꯔꯤꯇꯤꯁꯤꯖꯝ ꯑꯗꯒꯤꯗꯤ ꯅꯨꯡꯁꯤꯕꯤꯗ ꯅꯝꯊꯕ ꯀꯥꯏꯅ ꯍꯥꯏ ꯇꯪꯈꯥꯏ ꯑꯃꯒꯤ ꯃꯆꯦꯠ ꯑꯃꯕꯨ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯁꯧꯒꯠꯄꯅꯕꯨꯗꯤ ꯌꯥꯝ ꯂꯩꯌꯦꯅ ꯈꯜꯂꯦ ꯌꯥम नुंसीबी अनीमक से मानना चली अखोना थेंगनरुबदो फत्तब हेक थेंगनरुदना हाइबो ओइगनीने खल्ले रेस्पॉन्स याम फजे बाबो के पोट अमगी नेगेटिविटी पॉजिटिविटी दम लेको खरा दम याव डिसलाइक लाइक अदम खरा याव अदु मतमदुदा अखोगी समन हाइबदा अखोगी इरोनी अखोई फुरुप सिगिनी अखोगी मस्ता दिल्ली दा लेबा अदगी मेट्रोपॉलिटन सिटी दा लेबा मैथै मचा खरा अदगी अखोगी साइबर दगा चंगा ngahak law changmu siga hana khara khara pai no yengbi ba natana atai matam de mobile so adu hangna matam du kano leram ba nati handa ki chahi ani hum siga tani youtube ki kano ma yawol ma yawsal lai si de khoi oina adu matam du smi tare ding me ga wow loy oh me am yeng biram me ga haibagi khali mi tare ka si yam khara ne broadband season da mi tare adu su khara khara special oi mi ga yam nungai ba do matam du yam nungai sigi tangak sida adu isada adu gi matung hai tare imung honong su natraga ai sagi oina sigi lam sida chat yarani ana dum isana dum lep so lep mane ne khale mathangi amuk project amu paikhala ge na khanbiramani adu mathangi paikhat ki project se karma no mayam da marak sida khoi gi khara adu gi isai amani chatle isai ama adagi di khoina khoi gi matam du da encourage chau bi ba se ai gi yamna ai gi khoi oja hai tare ai gi khoi pau yam naknaba family gi member amani khoi gi Bikram Aditya khoi singer sangai ba ai gi kaka se mahakna harmony lesson bi re ai gi adai ai gari si su mana nang isai chatorabani isai je du tau da yaroi kai da man chilag leibiri ni ado ka khoi ma ga tar tanara ga dai khoi isai khoi ka thangsam tomba yamna support to biri ma so adum tana ba nungai ado mai tau dana dai gi marak sida hai tare adu gi project se tawwa tawrom dai gi tangkak sida mathangi isai se nang na du chatlaga du taw dam ni ga ma loina sinbi ba ai ngonda ga haidok tana dai di concert se
ꯃꯥꯅ ꯑꯣꯏꯅ ꯑꯩ ꯌꯥꯎꯒꯗꯧꯅꯤ ꯀꯥꯏꯅ ꯍꯥꯏꯕꯤꯔꯝꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯉꯣꯟꯗ ꯋꯦꯜ ꯋꯤꯁꯔ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯂꯥꯏꯕꯛ ꯐꯈꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯈꯤ ꯑꯗꯨꯒꯤ ꯇꯥꯡꯀꯛꯇꯣ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯄ꯭ꯔꯣꯖꯦꯛ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯊꯥꯖꯒꯨꯝꯂꯕꯤ ꯃꯥꯏꯊꯣꯡꯉꯩꯗꯅ ꯑꯃ ꯊꯥꯖꯒꯨꯝꯂꯕꯤ ꯃꯥꯏꯊꯣꯡꯉꯩꯗꯅ ꯑꯃ ꯂꯥꯛꯑꯦ ꯑꯗꯩꯗꯤ ꯑꯩꯒꯤ ꯏꯆꯦꯒ ꯁꯛꯃꯤꯟꯅꯔꯦ ꯀꯨꯝꯕꯁꯨ ꯑꯩꯒꯤ ꯏꯆꯦꯒ ꯀꯨꯝꯃꯦ ꯑꯗꯩ ꯖꯦꯛꯁꯨ ꯌꯥꯎꯔꯦ ꯑꯗꯩꯗꯤ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯖꯦꯛ ꯇꯤꯟꯅꯍꯜꯂꯤꯕ ꯑꯩꯈꯣꯏ ꯗꯦꯕꯥꯟ ꯍꯥꯏꯁꯤꯁꯨ ꯌꯥꯎꯔꯒ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯑꯩꯈꯣꯏꯅ ꯁꯔꯚꯔ ꯌꯨꯇ꯭ꯌꯨꯕꯇꯒꯤꯗꯤ ꯗꯥꯎꯟꯂꯣꯗ ꯑꯩꯈꯣꯏꯒꯤ ꯀꯩꯕ ꯗꯥꯎꯟꯂꯣꯗ ꯊꯤꯡꯍꯟꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯞꯂꯣꯗ ꯇꯧꯍꯟꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯁꯝ ꯀꯟꯐ꯭ꯂꯤꯛ ꯃꯆꯥ ꯑꯃ ꯂꯩꯕꯗꯒꯤ ꯑꯗꯨꯒ ꯑꯗꯨꯃꯛꯇꯤ ꯑꯣꯏꯔꯦ ꯑꯗꯩꯗꯤ ꯃꯊꯪꯗꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯀꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯒꯤ ꯑꯗꯨꯝ ꯃꯊꯪ ꯂꯥꯛꯅꯈꯤꯕꯗꯒꯤ ꯐꯤꯜꯝꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯗ ꯑꯣꯐꯔ ꯂꯥꯛꯄ ꯍꯧꯔꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯍꯦꯛ ꯏꯌꯥꯝꯕ ꯕꯤꯕꯦꯛ ꯑꯂꯤ ꯆꯣꯡꯊꯥꯝꯁꯦ ꯃꯥꯅ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯎꯔꯛꯑꯕꯅꯤꯅ ꯑꯦ ꯅꯣꯏ ꯁꯤꯒꯤ ꯏꯁꯩꯁꯤꯃꯒ ꯁꯛꯆꯜꯂꯣ ꯀꯥꯏꯅ ꯁꯨꯝ ꯃꯊꯪ ꯁꯨꯝ ꯄꯤꯁꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯁꯤꯟꯕꯤꯔꯛꯄ ꯁꯤ ꯏꯁꯩꯁꯤꯃ ꯁꯛꯆꯜꯂꯣ ꯑꯗꯨꯒ ꯂꯥꯏꯕꯛ ꯐꯗꯅ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯦꯇꯣꯟ ꯊꯣꯏꯒ ꯗꯥ ꯒꯣꯇꯝꯒꯅ ꯕꯦꯔꯥꯏꯕꯣꯝ ꯑꯩꯅ ꯐꯤꯜꯝ ꯑꯃ ꯑꯗꯨꯒꯤ OST ꯁꯛꯑꯣꯏꯅ ꯍꯥꯏꯔꯛꯈꯤ ꯆꯦꯇꯣꯟ ꯊꯣꯏꯅꯗꯤ ꯀꯨꯝꯃꯨꯕꯨ ꯍꯥꯏꯔꯛꯈꯤꯗ ꯑꯩꯅ ꯀꯨꯝꯃꯗꯤ ꯉꯝꯃꯣꯏ ꯀꯤꯖꯩꯌꯦꯅ ꯍꯥꯏꯔꯒꯀꯣ ꯑꯗꯨꯗꯤ ꯐꯔꯦ ꯁꯛꯑꯒꯦ ꯀꯥꯏ ꯍꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯃꯊꯪ ꯂꯥꯛꯈꯤꯕꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯒꯤ ꯇꯥꯡꯀꯛ ꯐꯥꯎ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯒꯤ ꯖꯔ ꯑꯗꯒꯤ ꯁꯞꯄꯣꯔꯇꯔꯁꯨ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯐꯦꯃꯤꯂꯤꯒꯤ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯁꯥꯒꯩ ꯂꯩꯔꯤꯕꯁꯤꯡꯗꯨꯒꯤ ꯍꯥꯏꯇꯥꯔꯦ ꯕꯤꯕꯦꯛ ꯑꯂꯤꯍꯣꯏ ꯏꯃꯨꯡ ꯑꯗꯒꯤ ꯑꯣꯖꯥ ꯍꯣꯏ ꯀꯔꯤ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯆꯠꯅꯕꯒꯤ ꯂꯝꯕꯤꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯏꯅꯗꯤ ꯊꯣꯛꯑꯦ ꯄ꯭ꯂꯁ ꯑꯗꯨ ꯂꯩꯔꯦꯅꯁꯨ ꯃꯌꯥꯝꯅ ꯌꯥꯗ꯭ꯔꯗꯤ ꯌꯥꯄꯣꯟꯇꯦ ꯅꯠꯇ꯭ꯔꯥ ꯁꯞꯄꯣꯔꯇꯔ ꯂꯩꯔꯁꯨ ꯃꯌꯥꯝꯅ ꯌꯥꯗ꯭ꯔꯗꯤ ꯌꯥꯝ ꯂꯨꯔꯤꯁꯤ ꯃꯤꯌꯥꯝ ꯍꯥꯏꯕꯁꯤꯅꯦꯕ ꯃꯌꯥꯝꯅ ꯃꯗꯨꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄ ꯃꯌꯥꯝꯗꯣ ꯑꯗꯨꯒ ꯑꯍꯥꯟꯕ ꯁ꯭ꯇꯦꯖꯇ ꯈꯔ ꯃꯌꯥꯝꯒꯤ ꯊꯧꯒꯜ ꯆꯠꯄ ꯍꯧꯔꯛꯄ ꯃꯇꯝꯗ ꯁꯤꯗꯒꯤ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯂꯛꯄꯁꯤꯅ ꯑꯗꯨꯋꯥꯏꯐꯥꯎꯒꯤ ꯇꯥꯏꯃꯤꯡ ꯍꯥꯏꯇꯥꯔꯦ ꯆꯥꯎꯔꯥꯛꯄꯗ ꯅꯤꯡꯁꯤꯡꯕꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯌꯥꯝꯅ ꯑꯗꯨꯝ ꯇꯥꯕꯤꯈ꯭ꯔꯕ ꯃꯌꯥꯝꯗ ꯔꯤꯂꯤꯁ ꯇꯧꯈꯤꯕꯁꯤꯡꯗ ꯏꯁꯩꯁꯦ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯦ ꯍꯧꯖꯤꯛꯁꯦ ꯆꯥꯎꯔꯥꯛꯄ ꯏꯁꯩꯁꯦ ꯔꯤꯂꯤꯁ ꯍꯥꯏꯕꯗꯤ ꯂꯦꯞꯇ ꯂꯩꯔꯤꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯃꯇꯝꯗꯨꯗꯒꯤꯁꯨ ꯑꯗꯨꯝ ꯃꯇꯝꯗꯨꯗꯁꯨ ꯑꯗꯨꯝ ꯂꯩꯔꯤꯕ ꯍꯧꯖꯤꯛꯐꯥꯎ ꯂꯩꯔꯤꯕ ꯌꯥꯎꯔꯤ ꯑꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯈꯤꯕ ꯐꯤꯜꯝꯒꯨꯝꯕꯗ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕꯤꯗꯅ ꯑꯃꯨꯛ ꯍꯥꯞꯈꯤꯕ ꯐꯤꯜꯝ ꯄꯨꯂꯞꯅ ꯍꯧꯖꯤꯛꯁꯦ 30 ꯃꯨꯛꯇꯤ ꯂꯩꯔꯦ 30 ꯃꯨꯛꯇꯤ ꯂꯩꯔꯦꯅ ꯈꯜꯂꯦ ꯑꯗꯨꯒ ꯈꯨꯗꯣꯡꯆꯥꯗꯕꯗꯒꯤ ꯑꯗꯨꯝ ꯅꯝꯁꯤꯜꯂ ꯊꯝꯈꯤꯕꯅ ꯍꯦꯜꯂꯦ ꯐꯤꯂꯝꯒꯤꯅꯦ ꯄꯨꯊꯣꯛꯑꯒ ꯁꯨꯝ ꯅꯝꯈꯤꯗꯕ ꯑꯃ ꯌꯥꯅꯗꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯗꯨꯝ ꯊꯣꯛꯑꯦ ꯑꯩꯈꯣꯏꯁꯤꯗꯤꯀꯣ ꯑꯗꯨꯝ ꯁꯣ ꯁꯤꯃ ꯂꯩꯔꯒꯗꯁꯨ ꯄꯨꯂꯞ ꯆꯥꯎꯔꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯝꯁꯅ ꯉꯁꯥꯏꯒꯤ ꯏꯁꯩꯁꯦ ꯅꯝꯃꯒ ꯃꯌꯥꯝꯗ ꯑꯣꯏꯅ ꯇꯥꯍꯟꯈꯤꯕ ꯄꯨꯊꯣꯛꯄ ꯑꯣꯏꯔꯣ ꯄꯨꯊꯣꯛꯇꯕ ꯑꯣꯏꯔꯣ ꯐꯤꯂꯝꯅ ꯔꯤꯂꯤꯁ ꯇꯧꯗ꯭ꯔꯁꯨ ꯏꯁꯩ ꯄꯨꯊꯣꯛꯈꯤꯕꯁꯨ ꯂꯩꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯆꯥꯎꯔꯥꯛꯄꯗꯤ ꯀꯌꯥꯃꯨꯛ ꯁꯨꯔꯦ ꯑꯗꯨꯗꯤ 20 ꯁ꯭ꯋꯥꯏꯃꯨꯛ ꯂꯩꯔꯦ 20 ꯁ꯭ꯋꯥꯏꯃꯨꯛ ꯅꯝꯁꯤꯟꯕꯒ ꯀꯩꯒ ꯇꯧꯔꯀꯥꯟꯗ ꯁꯤꯕꯨ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯍꯥꯟꯅ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯌꯥꯝꯅ ꯄꯥꯝꯕꯤꯕ ꯏꯁꯩꯁꯤꯡꯗ ꯃꯁꯤꯡ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯂꯩꯕꯁꯤꯡ ꯃꯅꯨꯡꯗ ꯄꯟꯕ ꯌꯥꯕꯗ ꯑꯗꯩ ꯍꯦ ꯂꯩꯁꯥꯕꯤ ꯑꯗꯒꯤ ꯎꯅ ꯎꯁꯥ ꯇꯧꯈꯤꯕ ꯅꯨꯡꯁꯤꯕꯤꯒꯤ ꯁꯒꯦꯟꯕꯤ ꯐꯤꯜꯝꯗ ꯌꯥꯎꯈꯤꯕ ꯑꯗꯩ ꯗꯤꯐꯣꯔ ꯗꯥꯔꯂꯤꯡ ꯇꯧ ꯅꯨꯡꯁꯤꯕꯤꯒꯤ ꯄꯦꯅꯥ ꯐ꯭ꯌꯨꯖꯟ ꯕꯦꯔꯥꯒꯤ ꯕꯣꯝ ꯕꯦꯔꯥꯒꯤ ꯕꯣꯝ ꯌꯥꯝ ꯉꯪꯅꯕ ꯑꯉꯥꯡ ꯃꯌꯥꯝ ꯉꯪꯅꯈꯤꯕ ꯏꯁꯩꯗ ꯑꯣ ꯕꯂꯥ ꯊꯔꯣꯏ ꯀꯣ ꯃꯁꯤ ꯑꯗꯒꯤ ꯄꯦꯅꯥ ꯐ꯭ꯌꯨꯖꯟ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗꯣ ꯑꯗꯒꯤ ꯗꯤꯐꯣꯔ ꯗꯥꯔꯂꯤꯡ ꯑꯁꯤ ꯑꯗꯨꯝ ꯂꯩꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯗꯨꯝ ꯄꯜꯂꯛꯄꯗ ꯑꯗ ꯃꯇꯝ ꯀꯨꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯅꯝꯃꯛꯄ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯖꯦꯝꯁꯀꯤ ꯏꯁꯩꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯄꯤꯛꯆꯔꯥꯏꯖꯦꯁꯟꯁꯦ ꯇꯧꯏ ꯍꯥꯏꯔꯀꯥꯟꯗ ꯈꯔ ꯑꯉꯛꯄ ꯑꯗꯒꯤ ꯁꯤꯖꯤꯟꯅꯗꯕ ꯒꯥꯔꯤ ꯃꯤꯅ ꯎ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒ ꯐꯥꯎꯗꯕ ꯁꯤꯒꯨꯝꯕꯒꯥꯏꯁꯦ ꯑꯦꯜꯕꯝ ꯄꯤꯛꯆꯔꯥꯏꯖꯦꯁꯟꯒꯤ ꯃꯥꯒꯤ ꯕꯖꯦꯠꯁꯦ ꯌꯥꯝ ꯄꯤꯛꯄꯅꯤꯅ ꯍꯥꯏꯇꯥꯔꯦ ꯁꯣ ꯗꯦꯜꯂꯤꯗꯒ ꯑꯗꯨꯝ ꯇꯧꯔꯀꯥꯟꯗꯒ ꯗꯤꯐꯣꯔ ꯗꯥꯔꯂꯤꯡꯁꯦ ꯗꯦꯜꯂꯤꯒꯤ ꯑꯌꯥꯝꯕ ꯑꯥꯎꯠꯗꯣꯔꯗ ꯑꯗꯨꯝ ꯅꯝꯃꯤ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯀꯃꯥꯏꯅ ꯃꯑꯣꯡꯗꯅꯣ ꯃꯁꯤ ꯗꯦꯜꯂꯤꯗꯒ ꯆꯠꯂꯒ ꯑꯗꯒꯤ ꯒꯥꯔꯤꯒꯩꯁꯦ ꯑꯇꯥꯡꯕ ꯒꯥꯔꯤ ꯑꯩꯕꯨꯛꯇ ꯉꯛꯏꯅꯦ ꯀ꯭ꯔꯣꯔ 5 ꯄꯤꯕ ꯒꯥꯔꯤꯅꯤ ꯀꯥꯏꯅ ꯑꯗ ꯑꯩꯗꯤ ꯑꯗꯨ ꯀ꯭ꯔꯦꯗꯤꯠꯇꯤ ꯑꯩꯈꯣꯏ ꯀꯥ ꯍꯣꯃꯦꯟ ꯗꯤꯋꯥꯏ ꯗꯤꯔꯦꯛꯇꯔꯁꯦ ꯃꯉꯣꯟꯗ ꯄꯤꯖꯅꯤꯒꯦ ꯃꯥꯅ ꯍꯧꯕꯗꯒꯤ ꯍꯧꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯑꯩꯈꯣꯏꯒꯤ ꯇꯧ ꯍꯥꯏꯕꯒꯤ ꯑꯩꯉꯣꯟꯗ ꯅꯪꯅ ꯁꯤ ꯇꯧꯒꯗꯕꯅꯤ ꯃꯌꯦꯛ ꯏꯕꯩꯃ ꯁꯨꯔ ꯄꯥꯟꯕꯩꯃ ꯗꯥꯇꯣꯅꯤꯒ ꯆꯠꯂꯒ ꯗꯥꯇꯣꯅꯤꯒꯤꯗ ꯆꯠꯂꯒ ꯁꯨꯔ ꯄꯥꯜꯂꯝꯕꯁꯤꯁꯨ ꯑꯗꯨꯝ ꯗꯥꯇꯣꯅꯤꯅꯒ ꯍꯥꯏ ꯑꯩꯈꯣꯏ ꯗꯥ ꯍꯣꯃꯦꯟꯅ ꯖꯦꯝꯁ ꯑꯃꯨꯛ ꯇ꯭ꯔꯥꯟꯁꯐꯣꯔꯝ ꯇꯧꯗꯣꯔꯦꯅꯦ ꯀꯥꯏꯅꯀꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯀ꯭ꯔꯦꯗꯤꯠꯇꯤ ꯃꯉꯣꯟꯗ ꯄꯤꯅꯤꯡꯉꯦ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕꯗꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃ ꯑꯣꯏꯈꯤ ꯑꯩꯉꯣꯟꯗ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯅꯝꯕ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩ ꯑꯉꯥꯡꯗꯨꯒ ꯑꯉꯥꯡꯒꯤ ꯏꯁꯩ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯤꯔꯣ ꯍꯤꯔꯣꯏꯟꯒꯤ ꯏꯁꯩ ꯅꯠꯇꯕ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯁꯦ ꯑꯗꯨꯒꯤ ꯑꯣꯏꯕ ꯍꯤꯔꯣ ꯍꯤꯔꯣꯏꯟꯒꯤ ꯏꯁꯩ ꯌꯥꯝ ꯐꯩꯀꯣ ꯌꯥꯝ ꯐꯖꯩꯀோ ꯑꯗꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯇꯥꯡꯀꯛ ꯂꯩꯔꯤꯗꯅ ꯃꯤꯑꯣꯏꯕꯒꯤ ꯑꯉꯥꯡꯒꯤꯁꯨ ꯏꯁꯩ ꯂꯩꯕ ꯌꯥꯏ ꯍꯟꯅꯨꯕꯩꯁꯨ ꯏꯁꯩ ꯂꯩꯕ ꯌꯥꯏ ꯅꯨꯡꯉꯥꯏꯕꯩꯁꯨ ꯂꯩꯔꯤꯗꯅꯀꯣ ꯑꯗꯣ ꯐꯣꯀꯁꯁꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗꯗꯤ ꯑꯩꯕꯨꯁꯨ ꯇꯧꯋꯤꯅꯦ ꯌꯥꯝꯅ ꯑꯗꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡꯒꯤ ꯏꯁꯩ ꯑꯣꯏꯕ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯣ ꯀꯀꯥꯅ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯕꯁꯤꯗ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯈꯤꯕ ꯆꯠꯁꯦ ꯍꯥꯏꯗꯅ ꯆꯠꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯞꯄꯣꯔꯠ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦ ꯁꯪꯒꯤꯇꯥ ꯑꯩꯒꯤ ꯊꯃꯣꯏ ꯄꯤꯒꯦ ꯑꯩꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯦ ꯃꯣꯏꯅ ꯁꯞꯄꯣꯔꯠ ꯌꯥꯝ ꯇꯧꯗꯅ ꯃꯥꯅ ꯂꯣꯏꯅ ꯂꯤꯡ ꯇꯧꯕꯤꯔꯛꯏꯅꯦ ꯏꯚꯟ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯀꯨꯝꯃꯤꯅꯦ ꯃꯥꯅ ꯇꯧꯔꯒꯀꯣ ꯑꯗꯨꯗ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯋꯥꯇꯔ ꯋꯥꯔꯜꯗꯒ ꯆꯠꯇꯅ ꯑꯗꯩꯗꯤ ꯃꯣꯏꯗꯤ ꯇꯁꯦꯡꯅ
ꯗꯦꯜꯂꯤ ꯄꯔꯃꯤꯁꯟꯁꯦ ꯂꯧꯗꯣꯏꯅꯦꯕ ꯄꯔꯃꯤꯠ ꯌꯥꯎꯗ꯭ꯔꯒꯗꯤ ꯇꯧꯕ ꯌꯥꯄꯣꯟꯇꯦꯕ ꯇꯧꯕꯇꯕꯨ ꯑꯗꯨ ꯅꯠꯇꯕꯤꯗ ꯍꯣꯝ ꯚꯤꯗꯤꯑꯣꯒꯤ ꯇꯥꯏꯞꯇ ꯄꯨꯁꯜꯂꯒ C300 ꯑꯆꯧꯕ ꯀꯦꯃꯦꯔꯥꯗꯣ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯗꯥꯕꯨꯡ ꯀꯦꯃꯦꯔꯥꯃꯦꯟ ꯃꯥꯒ ꯇꯧꯔꯒ ꯆꯠꯄꯁꯤꯗ ꯑꯩꯈꯣꯏꯗ ꯌꯥꯝ ꯆꯦꯂꯦꯟꯖꯤꯡꯁꯨ ꯑꯣꯏꯈꯤ ꯑꯗꯩꯗꯤ ꯍꯥꯏꯋꯦꯗꯨꯗꯤ ꯃꯣꯏꯗꯤ ꯁ꯭ꯄꯤꯗ ꯃꯦꯟꯇꯦꯟ ꯇꯧꯗꯣꯏꯅꯤ ꯊꯧꯕ ꯌꯥꯗꯦ ꯑꯗꯩꯗꯤ ꯂꯦꯝꯕꯣꯔꯒꯤꯅꯤꯗꯣ ꯑꯩ ꯈꯣꯡ ꯁꯥꯡꯕꯅꯤ ꯃꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯈꯣꯡꯒꯗꯣ ꯌꯥꯝ ꯁꯥꯡꯉꯦꯕ ꯑꯗꯣ ꯒꯥꯔꯤꯗꯣ ꯁ꯭ꯇꯦꯔꯤꯡꯒꯗꯣ ꯁ꯭ꯋꯥꯏꯃꯨꯛ ꯆꯥꯎꯗꯦ ꯁꯨꯛꯇꯪ ꯄꯤꯛꯑꯦꯕꯀꯣ ꯑꯗꯩꯗꯤ ꯕꯇꯟꯗ ꯆꯠꯂꯦ ꯑꯗ ꯑꯩꯅ ꯑꯃꯨꯛꯇꯪ ꯄꯥꯈꯠꯄꯗ ꯑꯗꯩꯗꯤ ꯑꯩꯁꯨ ꯀꯤꯗꯣ ꯁ꯭ꯋꯥꯏꯗꯤ ꯅꯠꯇꯕꯅꯤ나 ꯑꯗꯩ ꯑꯉꯥꯡ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯑꯗꯨꯗ ꯊꯧꯕꯗꯒ ꯑꯁ ꯂꯣꯏꯔꯦ ꯀꯤꯔꯣꯏ ꯑꯗꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯔ ꯑꯃꯗꯤ ꯃꯇꯦꯛ ꯑꯃ ꯊꯧꯔꯦ ꯂꯣꯡꯒꯤꯗꯅ ꯏꯟꯗꯅꯒ ꯈꯔ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯖꯦꯝꯁ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯗꯥꯏꯃꯟꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯄ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯀꯌꯥ ꯃꯔꯨꯝ ꯈꯪꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯒꯤ ꯆꯠꯅꯕꯤ ꯑꯃꯈꯛꯇꯪ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ ꯍꯥꯏꯇꯥꯔꯦ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯑꯗꯒꯤ ꯈꯨꯠꯁꯦꯝ ꯂꯥꯏꯚꯀꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯔꯦꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯑꯗꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯅ ꯃꯗꯨꯒꯤ ꯍꯦꯛꯇꯃꯛ ꯑꯗꯨꯝ 91.2ꯗ ꯐꯥꯕ ꯑꯗꯨꯒꯨꯝꯕ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯕꯅꯤꯅꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯉꯁꯤꯁꯦ ꯖꯦꯝꯁ ꯆꯣꯡꯊꯥꯝ ꯑꯩꯈꯣꯏꯗ ꯂꯦꯡꯕꯤꯔꯛꯀꯅꯤ ꯑꯗꯨꯒ ꯀꯔꯤ ꯀꯔꯤ ꯈꯪꯕꯤꯅꯤꯡꯕ ꯃꯉꯣꯟꯗꯒꯤ ꯂꯩꯔꯒꯗꯤ ꯋꯥꯍꯪ ꯈꯔ ꯑꯗꯨꯝ ꯍꯪꯕꯤꯌꯨ ꯍꯥꯏꯗꯅ SMS ꯀꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯊꯥꯕꯤꯔꯛꯈ꯭ರೆ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯃꯈꯛꯇꯪ ꯂꯧꯈꯠꯆꯒꯦ ꯀꯣꯟꯁꯝ ꯑꯩꯈꯣꯏꯒꯤ ꯅꯤꯇꯥ ꯀꯣꯟꯁꯝ ꯁꯒꯣꯜꯕꯟ ꯇꯦꯔꯥꯗꯒꯤꯅ ꯍꯪꯕꯤꯔꯛꯏ ꯑꯗꯨꯒ ꯉꯁꯤ ꯖꯦꯝꯁ ꯆꯣꯡꯊꯥꯝ ꯎꯅꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯔ ꯖꯦꯝꯁ ꯑꯗꯨꯒ ꯍꯪꯖꯅꯤꯡꯕ ꯋꯥꯍꯪꯗꯤ ꯍꯧꯖꯤꯛ ꯀꯔꯝꯕ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯄꯥꯏꯈꯠꯄꯤꯔꯤꯕꯒꯦꯅ ꯅꯤꯇꯥ ꯀꯣꯟꯁꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨ ꯄ꯭ꯔꯣꯖꯦꯛ ꯀꯔꯤ ꯄꯥꯏꯈꯠꯄꯤꯔꯤꯁꯦ ꯀꯔꯤ ꯈꯪꯕꯤꯌꯨ ꯑꯣꯀꯦ ꯑꯩ ꯍꯥꯏꯖꯒꯦ ꯊꯦꯡꯛ ꯌꯨ ꯑꯩ ꯖꯁ ꯑꯞꯗꯦꯠ ꯑꯃ ꯇꯧꯕꯩ ꯇꯥꯟꯖꯥ ꯑꯃ ꯐꯪꯖꯔꯦ ꯑꯩꯒꯤ ꯊꯦꯡꯛ ꯌꯨ ꯂꯤꯁꯅꯔ ꯑꯃ ꯅꯤꯇꯥ ꯀꯣꯟꯁꯝꯗ ꯊꯦꯡꯛ ꯌꯨ ꯍꯥꯏꯖꯒꯦ ꯄ꯭ꯔꯣꯖꯦꯛꯁꯦ ꯍꯧꯖꯤꯛ ꯂꯩꯔꯦ ꯌꯥꯝꯅ ꯃꯃꯥꯡꯗ ꯂꯦꯞꯄꯨꯔꯦ ꯈꯨꯗꯣꯡꯆꯥꯗꯕꯗꯒꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯄꯥꯔꯠꯅꯔꯗꯣ ꯖꯦ ꯏꯕꯥꯅꯤꯁꯦ ꯃꯥꯁꯨ ꯃꯥꯏ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯑꯗꯣ ꯑꯩꯁꯨ ꯊꯕꯛ ꯆꯤꯟꯗꯅ ꯈꯔ ꯂꯩꯖꯔꯨꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯁꯩꯒꯤ ꯔꯤꯁꯥꯔꯠ ꯂꯣꯏꯔꯒ ꯅꯤꯄꯨꯟ ꯇꯧꯔꯝꯗꯥꯏꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯕ꯭ꯔꯦꯛꯇꯣ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯗꯨꯅ ꯑꯩ ꯕ꯭ꯔꯦꯛ ꯂꯧꯖꯔꯦ ꯑꯗꯨꯅ ꯄ꯭ꯔꯣꯖꯦꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯑꯩꯈꯣꯏ ꯀꯥ ꯍꯣꯃꯦꯟ ꯗꯤꯋꯥꯒꯤ ꯐꯤꯜꯝ ꯑꯃ ꯑꯗꯨꯗ ꯏꯁꯩ ꯊꯣꯛꯀꯗꯕ ꯂꯩꯔꯦ ꯀꯧ ꯂꯥꯎꯕꯅ ꯊꯝꯕꯧꯅꯤ ꯍꯥꯏꯗꯅ ꯑꯃ ꯀꯧ ꯂꯥꯎꯕꯅ ꯊꯝꯕꯧꯅꯤ ꯑꯗꯒꯤꯗꯤ ꯑꯗꯨ ꯑꯃ ꯂꯩꯔꯦ ꯑꯗꯩꯗꯤ ꯀꯥꯏꯅꯕꯒꯤ ꯏꯁꯩꯁꯦ ꯑꯩ ꯏꯃꯥꯕꯣꯛꯀꯤ ꯁꯛꯇ꯭ꯔꯤ ꯑꯩꯁꯨ ꯑꯗꯨ ꯋꯥꯍꯪꯗꯣ ꯍꯪꯒꯦ ꯇꯧꯔꯝꯕꯅꯤ ꯃꯒꯨꯝꯕ ꯉꯥꯛꯇ ꯇꯧꯋꯤ ꯀꯥꯏꯅ ꯑꯩꯅ ꯍꯪꯅꯤꯡꯕ ꯐꯥꯎꯈꯤꯕ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯥꯏꯕꯤꯌꯨ ꯃꯈꯥ ꯀꯥꯏꯅꯕꯒꯤ ꯏꯁꯩ ꯑꯅꯤ ꯍꯟꯗꯛꯀꯤ ꯁꯦꯠ ꯁꯣꯡ ꯑꯅꯤꯈꯛ ꯁꯣꯏꯗꯅꯕ ꯂꯥꯛꯀꯗꯧꯔꯦ ꯑꯅꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯗꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯦꯜꯕꯝ ꯑꯣꯏꯅꯅꯦ ꯑꯦꯜꯕꯝ ꯑꯣꯏꯅ ꯑꯅꯤ ꯑꯃꯅ ꯑꯩ ꯑꯦꯛ ꯇꯧꯋꯦ ꯑꯃꯅ ꯑꯩ ꯁꯤꯡꯒꯔ ꯑꯣꯏꯅ ꯇꯧꯋꯦ ꯑꯗꯨꯗꯨꯅ ꯑꯩ ꯈꯤꯇꯪ ꯍꯟꯗꯛꯁꯨ ꯀꯥꯏꯅꯕ ꯃꯥꯟꯅꯕꯅꯤꯅ ꯈꯥꯏꯌꯦ ꯚꯤꯗꯤꯑꯣꯗꯨꯗ ꯌꯥꯎꯕꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯅꯤꯇꯥ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯗꯨꯒ ꯗꯥ ꯖꯦꯝꯁ ꯆꯣꯡꯊꯥꯝ ꯃꯤꯡꯁꯦ ꯃꯥꯟꯅꯔꯕꯅꯤꯅ ꯀꯟꯐ꯭ꯌꯨꯖꯟ ꯑꯩꯉꯣꯟꯗ ꯍꯥꯏꯔꯦ ꯅꯉꯣꯟꯗ ꯌꯥꯝꯅ ꯄꯥꯝꯅ ꯆꯥꯕ ꯑꯦꯟꯁꯥꯡ ꯑꯃ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯔꯝꯕ ꯀꯂꯔꯅ ꯏꯍꯦꯟ ꯍꯦꯟꯅ ꯄꯥꯝꯕꯒꯦ ꯂꯝꯖꯥꯎ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯁꯅꯥꯊꯣꯏ ꯀꯣꯏꯖꯝ ꯊꯦꯡꯛ ꯌꯨ ꯀꯔꯤ ꯏꯟꯁꯥꯡꯅ ꯌꯥꯝ ꯄꯥꯝꯕ ꯏꯟꯁꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯥꯡꯁꯣꯏꯒ ꯕꯣꯔꯥ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏ ꯕꯣꯔꯥꯒ ꯑꯗꯨꯒ ꯁꯤꯖꯅꯦꯜ ꯐꯨꯗꯁꯤꯡꯁꯤꯁꯨ ꯂꯣꯏꯅ ꯍꯥꯎꯏ ꯌꯥꯝ ꯄꯥꯝꯅ ꯆꯥꯕꯁꯦ ꯑꯗꯨꯃꯗꯤ ꯌꯥꯝ ꯄꯥꯝꯅ ꯆꯥꯖꯔꯦ ꯃꯤꯠꯈꯩꯁꯨ ꯑꯗꯨꯝ ꯆꯥꯏ ꯑꯗꯨꯏꯁꯨ ꯍꯦꯛ ꯈꯣꯏꯗꯥꯕꯗꯣ ꯑꯗꯨꯃꯗꯤ ꯑꯗꯨꯅ ꯑꯣꯏꯖꯔꯦ ꯌꯥꯝ ꯐꯩ ꯀꯥꯡꯁꯣꯏ ꯆꯥꯕꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯩ ꯃꯁꯤꯗꯤ ꯍꯛꯆꯥꯡꯒꯤꯁꯨ ꯌꯥꯝꯅ ꯐꯕ ꯑꯩꯈꯣꯏ ꯏꯄꯥ ꯏꯄꯨꯅ ꯍꯧꯗꯣꯛꯑꯝꯕꯁꯤꯡꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯐꯨꯗꯁꯤꯗ ꯀꯥꯡꯁꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯇ꯭ꯔꯤꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕꯤꯔꯝꯃꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯥꯡꯁꯣꯏ ꯌꯥꯝꯅ ꯄꯥꯝꯃꯦꯅ ꯇꯥꯛꯄꯤꯔꯦ ꯑꯗꯨꯒ ꯀꯔꯝꯕ ꯀꯂꯔꯅ ꯏꯍꯦꯟ ꯍꯦꯟꯅ ꯄꯥꯝꯃꯤꯅ ꯍꯥꯏ ꯑꯗꯣ ꯃꯁꯤꯃꯁꯨ ꯈꯨꯝꯃꯤ ꯀꯂꯔꯁꯦ ꯑꯣꯔꯦꯟꯖꯀ ꯋꯥꯏꯠꯀ ꯌꯦꯁ ꯋꯥꯏꯠꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯎꯔꯦ ꯖꯦꯝꯁꯀꯤꯗꯤ ꯑꯍꯥꯟꯕꯗ ꯋꯥꯏꯠꯇ ꯐꯖꯅ ꯇꯧꯕꯗꯒꯤ ꯑꯗꯨꯝ ꯈꯪꯖꯔꯤꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤꯃ ꯈꯪꯖꯕꯁꯦ ꯑꯗꯨꯒ ꯃꯊꯪ ꯑꯩꯈꯣꯏ ꯋꯥꯍꯪꯁꯦ ꯑꯇꯣꯞꯄ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯏꯁꯩ ꯑꯃꯈꯛꯇꯪ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯁꯩꯁꯛꯄꯅꯤꯅꯀꯣ ꯏꯁꯩꯁꯤ ꯃꯇꯦꯛ ꯑꯃꯨꯛ ꯁꯛꯁꯨ ꯋꯥꯍꯪꯁꯨ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯄꯨꯈꯠꯆꯔꯛꯀꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯁꯩ ꯑꯃꯇꯪ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕ ꯔꯦꯗꯤꯑꯣꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯖꯦꯝꯁ ꯆꯣꯡꯊꯥꯝꯅ ꯏꯁꯩ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯑꯍꯥꯟꯕꯒꯤ ꯏꯁꯩꯁꯦ ꯀꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯒꯅꯤ ꯑꯩꯒꯤ ꯔꯤꯁꯦꯟ ꯈꯛꯇꯪ ꯅꯧꯔꯤꯕ ꯍꯥꯏꯇꯥꯔꯦ ꯃꯃꯥꯡꯒꯤ ꯆꯍꯤ ꯑꯃꯗ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯟꯖ ꯅꯪꯕꯨ ꯍꯥꯏꯕ ꯐꯤꯜꯝ ꯑꯗꯨꯗ ꯑꯩꯅ ꯁꯛꯆꯈꯤꯕ ꯏꯁꯩ ꯑꯃ ꯑꯗꯨꯒꯤ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯁꯩ ꯇꯥꯃꯤꯟꯅꯁꯦ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯗꯣ ꯌꯦꯡꯂꯨꯅꯨ ꯀꯅꯥꯗ ꯅꯨꯡꯁꯤ ꯃꯤꯅꯣꯛꯇꯣ ꯅꯣꯛꯂꯨꯅꯨ ꯀꯅꯥꯗ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯑꯅꯤꯗ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯖꯒꯦ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯑꯅꯤꯗ
낭세 알기 오이즈게 박항 뿜방 아우 한개 칸노 이도 막등 아우 저게 숨숨 뭉시 밑잉도 잉루노 까나다 실레이션 저게 ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯑꯩꯈꯣꯏ ꯏꯁꯩꯁꯦ ꯌꯥꯝꯅ ꯍꯦꯛ ꯇꯥꯔꯨꯕꯗ ꯊꯃꯣꯏꯗꯀꯣ ꯇꯦꯛꯈꯠꯄ ꯐꯥꯎꯍꯟꯕ ꯑꯗꯨꯒꯨꯝꯕ ꯏꯁꯩꯅꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯃꯊꯪꯒꯤ ꯑꯩꯈꯣꯏꯒꯤ ꯂꯤꯁꯅꯔ ꯑꯃꯈꯛꯅ ꯊꯥꯕꯤꯔꯛꯏ ꯑꯗꯨꯒ ꯑꯍꯥꯟꯕꯃꯛꯇꯗ ꯁꯤꯡꯒꯔ ꯗꯗꯥ ꯖꯦꯝꯁꯄꯨ ꯊꯥꯒꯠꯆꯔꯤ ꯑꯩꯁꯨ ꯗꯗꯥ ꯖꯦꯝꯁꯀꯤ ꯐꯦꯟ ꯑꯃꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗꯗꯥꯅ ꯁꯛꯈꯤꯕ ꯏꯁꯩ ꯃꯌꯥꯝꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯏꯁꯩ ꯑꯃꯇꯪ ꯁꯛꯄꯤꯔꯝꯃꯨ SMS ꯊꯥꯖꯔꯛꯂꯤꯕꯤ ꯃꯣꯅꯤꯀꯥ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ATM ꯃꯅꯥꯛꯇꯒꯤ Okay, Monica, thank you. ꯁꯛꯆꯒꯦ ꯑꯗꯨꯒꯤ ꯇꯟꯖꯥ ꯄꯤꯕꯤꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯏꯁꯩ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯁꯦ ꯑꯩꯒꯤ ꯄꯦꯅꯥ ꯐ꯭ꯌꯨꯖꯟꯁꯦ ꯄꯥꯝꯃꯦ ꯍꯣꯏ ꯑꯩꯒꯤ ꯄꯦꯅꯥ ꯐ꯭ꯌꯨꯖꯟꯁꯦ ꯄꯥꯝꯃꯦ ꯁꯛꯆꯒꯦ ꯑꯗꯨ ꯃꯇꯦꯛ ꯑꯃꯀꯣ ꯍꯣꯏ ꯍꯣꯏ ꯇꯥꯃꯤꯟꯅꯁꯤ ꯂꯩꯔꯥꯡꯅ ꯂꯩꯀꯥꯞꯄꯅ ꯁꯥꯠꯂꯦ ꯉꯁꯤꯗꯤ ꯁꯨꯃꯠ ꯌꯥꯏ ꯄꯨꯕꯤ ꯂꯩꯅꯝꯗꯣ ꯅꯪꯒꯤ ꯀꯅꯥꯒꯤ ꯑꯣꯏꯍꯟꯅꯤꯡꯗꯦ ꯑꯩꯒꯤꯇ ꯑꯣꯏꯖꯒꯦ ꯂꯩꯔꯥꯡꯅ ꯂꯩꯀꯥꯞꯄꯅ ꯁꯥꯠꯂꯦ ꯉꯁꯤꯗꯤ ꯁꯨꯃꯠ ꯌꯥꯏ ꯄꯨꯕꯤ ꯂꯩꯅꯝꯗꯣ ꯅꯪꯒꯤ ꯀꯅꯥꯒꯤ ꯑꯣꯏꯍꯟꯅꯤꯡꯗꯦ ꯑꯩꯒꯤꯇ ꯑꯣꯏꯖꯒꯦ Thank you. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯃꯨꯛ ꯑꯃ ꯂꯧꯈꯠꯆꯒꯦ ꯖꯦꯝꯁ ꯆꯣꯡꯊꯥꯝꯅ ꯃꯈꯥ ꯇꯥꯅ ꯏꯁꯩꯒꯤ ꯂꯝꯕꯤꯗ ꯆꯠꯈꯤꯒꯗꯔꯥ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯏꯁꯩ ꯑꯅꯧꯕꯁꯦ ꯍꯟꯗꯛꯁꯤ ꯈꯤꯇꯪ ꯇꯥꯈꯤꯗꯕꯒꯨꯝꯕ ꯑꯩꯈꯣꯏ ꯃꯤꯄꯥꯏꯖꯕ ꯐꯥꯎꯖꯕ ꯂꯩꯖꯩ ꯑꯗꯣ ꯃꯁꯤ ꯀꯔꯤ ꯂꯩꯕꯒꯤꯅꯣ ꯑꯗꯨꯒ ꯏꯁꯩꯗꯤ ꯇꯥꯖꯅꯤꯡꯉꯤ ꯈꯤꯇꯪ ꯑꯅꯧꯕ ꯁꯨꯝ ꯂꯥꯛꯈꯤꯕꯗ ꯂꯦꯞꯈꯤꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝ ꯋꯥꯖꯕ ꯑꯃꯈꯛꯅꯤ ꯊꯣꯏꯗꯣꯛꯅ ꯑꯗꯨ ꯃꯁꯤ ꯃꯐꯝꯁꯤꯃꯁꯨ ꯁꯦꯡꯗꯣꯛꯄꯤꯔꯣ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯖꯦꯝꯁ ꯍꯩꯀ꯭ꯔꯨꯖꯝ ꯑꯗꯨꯒ ꯑꯩꯁꯦ ꯍꯩꯀ꯭ꯔꯨꯖꯝ ꯍꯦꯛꯇ ꯏꯕꯤꯔꯛꯄ ꯍꯩꯀ꯭ꯔꯨꯖꯝꯗꯤ ꯑꯣꯏꯖꯕ ꯍꯩꯀ꯭ꯔꯨꯖꯝ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯗꯣꯝꯒꯤ ꯂꯤꯁꯅꯔ BK ꯊꯥꯡꯖꯝ ꯂꯝꯗꯤꯡꯗꯒꯤ ꯑꯗꯨꯒ ꯏꯁꯩꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯂꯦꯞꯈꯤꯕ ꯃꯥꯟꯕꯗꯧꯅ ꯇꯧꯏ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯦ ꯑꯅꯧꯕ ꯇꯥꯖꯅꯤꯡꯉꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯅꯤ Thank you, BK. Thank you so much. ꯑꯩꯉꯣꯟꯗ encourage ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯣ ꯑꯩꯅ ꯍꯤꯡꯉꯤꯐꯥꯎꯗꯤ ꯏꯁꯩꯗꯤ ꯇꯧꯒꯅꯤ ꯑꯩꯅ ꯃꯔꯛꯇ ꯂꯦꯞꯄꯩ ꯃꯔꯝꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔꯁꯤꯡ ꯑꯩꯈꯣꯏꯗꯒ ꯂꯥꯛꯄ ꯂꯩꯔꯤꯁꯤꯡꯁꯦ ꯃꯣꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯍꯥꯟꯅ ꯑꯝꯇ ꯑꯩꯅ ꯆꯦꯜꯂꯒ ꯇꯧꯒꯦꯅ ꯂꯦꯞꯆꯕꯅꯤ ꯑꯗꯒꯤꯗꯤ ꯖꯦꯛꯀꯤꯁꯨ ꯊꯕꯛ ꯆꯤꯟꯕ ꯃꯥꯏ ꯁ꯭ꯇꯨꯗꯤꯑꯣ ꯇꯧꯕꯒꯤ ꯌꯥꯝ ꯀꯟꯅ ꯆꯤꯟꯖꯔꯤ R&Bꯒꯤ ꯑꯗꯒꯤꯗꯤ ꯑꯩꯒꯤꯁꯨ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯚꯤꯁꯥꯔꯠꯀꯤ ꯀꯟꯅ ꯇꯥꯏꯃꯤꯡꯗꯣ ꯑꯣꯏꯕ ꯑꯗꯨꯗꯨꯅ ꯏꯁꯩꯁꯦ ꯂꯦꯞꯆꯕꯅꯤ ꯑꯗꯣ ꯂꯦꯞꯄꯗꯤ ꯅꯠꯇꯦ ꯄꯦꯟꯗꯤꯡꯗꯁꯨ ꯈꯔ ꯂꯩꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯊꯥ ꯀꯥꯟꯅꯔꯒꯁꯨ ꯑꯣꯏꯔꯁꯨ ꯆꯍꯤꯗ ꯑꯣꯏꯔꯒꯁꯨ ꯁꯣꯏꯗꯅ ꯄꯨꯊꯣꯛꯆꯒꯦꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯤꯁꯦꯟ ꯄ꯭ꯔꯣꯖꯦꯛꯇꯨꯁꯨ ꯈꯔ ꯑꯩ ꯍꯣꯠꯅꯕ ꯍꯧꯖꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯂꯦꯞꯄꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅꯁꯨ ꯌꯥꯝ ꯍꯦꯜꯞ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯕ꯭ꯔꯗꯔꯁꯤꯡ ꯂꯥꯛꯄꯤꯔꯤꯕ ꯏꯁꯩꯒꯤ ꯂꯚꯔꯁꯤꯡ ꯂꯥꯛꯄꯤꯔꯤꯁꯤꯡꯁꯦ ꯃꯣꯏꯗ ꯒꯥꯏꯗ ꯇꯧꯕ ꯑꯣꯏꯅ ꯑꯩꯅ ꯃꯣꯏꯒꯤꯗ ꯆꯦꯟꯕꯤꯕꯒꯤ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛꯁꯦ ꯊꯋꯥꯏ ꯌꯥꯎꯔꯒ ꯑꯗꯨꯗ ꯇꯧꯖꯔꯤꯕ ꯑꯗꯨꯒꯤ ꯄ꯭ꯔꯗꯛꯁꯟ ꯍꯥꯎꯁ ꯑꯣꯏꯅꯁꯨ ꯇꯧꯅꯤꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯌꯥꯝ ꯇꯥꯕ ꯅꯨꯡꯉꯥꯏ ꯑꯗꯨꯒꯨꯝꯕ ꯏꯁꯩ ꯁꯛꯑꯒ ꯃꯌꯥꯝꯒꯤ ꯁꯨꯝ ꯀꯩꯅꯣꯗꯨ ꯅꯠꯇꯕ ꯑꯇꯩ ꯈꯔ ꯃꯈꯜ ꯃꯈꯜ ꯍꯥꯏꯇꯥꯔꯦ ꯑꯉꯝꯕ ꯑꯃꯒꯤ ꯈꯔ ꯃꯇꯦꯡ ꯄꯥꯡꯕ ꯁꯤꯌꯔ ꯇꯧꯕꯁꯤ ꯌꯥꯝ ꯐꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯃꯒ ꯂꯧꯈꯠꯆꯒꯦ ꯁꯩꯁꯛꯄ ꯖꯦꯝꯁꯅ ꯁ꯭ꯇꯦꯖꯇ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯁꯛꯂꯤꯉꯩꯗ ꯀꯔꯤꯒꯨꯝꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀ ꯊꯛꯂꯒ ꯃꯌꯥꯏ ꯀꯥꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯄꯩꯁꯥ ꯊꯥꯔꯤꯕꯅꯤ ꯍꯥꯏꯗꯅ ꯁ꯭ꯇꯦꯖ ꯊꯛꯇ ꯀꯥꯔꯛꯂꯒ ꯄꯩꯁꯥ ꯆꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯖꯦꯝꯁꯀꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯪꯖꯔꯤꯕ ꯍꯥꯎꯕꯤꯖꯝ ꯕꯤꯔ ꯀꯨꯃꯥꯔ ꯇꯣꯛꯄꯆꯤꯡ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡꯅ ꯊꯛꯆꯜ ꯆꯥꯛꯆꯜꯂꯒ ꯁꯨꯝ ꯁꯦꯟ ꯊꯥꯕꯗ ꯃꯑꯣꯡ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯑꯣꯡ ꯈꯔ ꯁꯨꯝ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕ ꯌꯥꯎꯏ ꯁ꯭ꯇꯦꯖꯇꯒ ꯃꯊꯛꯇ ꯖꯣꯝ ꯖꯣꯝ ꯇꯧꯕ ꯃꯣꯏ ꯍꯔꯥꯎꯖꯗꯅ ꯇꯧꯕꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤꯕ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯃꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯌꯦꯡꯕꯗ ꯑꯇꯥꯕꯗ ꯗꯤꯁꯇꯔꯕꯦꯟꯁꯄꯨꯗꯤ ꯄꯤ ꯑꯇꯥꯕ ꯃꯤꯗ ꯗꯤꯁꯇꯔꯕ ꯍꯥꯏꯕꯗꯤ ꯇꯁꯦꯡꯅ ꯊꯃꯣꯏꯅꯨꯡꯗꯒꯤ ꯇꯥꯒꯦꯅ ꯂꯥꯛꯄꯁꯤꯡꯗ ꯑꯗꯒꯤꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯣꯏꯒꯤ ꯉꯥꯛꯀꯤ ꯅꯨꯡꯉꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏꯅ ꯊꯤꯡꯖꯟꯕ ꯇꯥꯕꯒꯤ ꯑꯗꯨꯗꯒꯤꯁꯨ ꯃꯣꯏꯗ ꯈꯠꯅ ꯆꯩꯅꯗꯅ ꯐꯨꯕꯤꯕ ꯊꯣꯛꯑꯦ ꯌꯥꯝꯅ ꯃꯗꯨꯃꯗꯤ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩꯉꯣꯟꯗꯗꯤ ꯈꯨꯠ ꯄꯥꯏꯔꯒ ꯁ꯭ꯇꯦꯖ ꯃꯈꯥꯗꯕꯨ ꯖꯣꯔ ꯖꯣꯔ ꯆꯤꯡꯊꯈ꯭ꯔꯕꯅꯦ ꯑꯗꯣ ꯃꯥꯏꯛꯀꯁꯦ ꯑꯗꯒꯤꯗꯤ ꯃꯥꯏꯛꯁꯦ ꯖꯣꯔ ꯃꯨꯟꯕꯒꯨꯝꯕ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯃꯟꯗꯅ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯔꯤꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯗꯣꯡꯅ ꯅꯨꯡꯁꯤꯃꯟꯗꯅ ꯃꯆꯥ ꯆꯥꯊꯣꯛꯑꯦ ꯍꯥꯏꯕꯒꯨꯝꯕꯅꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐ꯭ꯂꯣꯁꯤꯗ ꯍꯥꯏꯇꯥꯔꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯁꯤꯗꯅ ꯑꯩꯈꯣꯏꯗ ꯑꯗꯨꯃꯥꯏꯅ ꯊꯥꯕꯤꯔꯛꯄꯗ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯚꯣꯂꯨꯟꯇꯤꯌꯔꯅ ꯀꯔꯤꯅ
ꯑꯗꯨꯝ ꯃꯣꯏꯗ ꯈꯨꯠ ꯊꯥꯕ ꯈꯣꯠꯄꯁꯨ ꯌꯥꯎꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯗꯨꯝꯕꯗꯨꯗꯤ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨ ꯈꯤꯇꯪ ꯈꯪꯉꯒ ꯑꯗꯨꯝ ꯌꯥꯗꯤ ꯌꯥꯅꯕ ꯌꯥꯅ ꯌꯥꯅꯕ ꯆꯠꯅꯕꯗꯨ ꯄꯥꯝꯃꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯦꯅ ꯊꯤꯅ ꯉꯥꯡꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯃꯥꯁꯨ ꯍꯔꯥꯎꯖꯅ ꯇꯧꯖꯔꯤꯕꯅꯤ ꯑꯗꯨ ꯃꯥꯅ ꯑꯃꯨꯛ ꯃꯔꯝ ꯑꯣꯏꯍꯜꯂꯒ ꯏꯁꯩꯗꯨ ꯐꯖꯍꯟꯗꯕꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯤꯗꯁꯨ ꯆꯠꯅꯔꯦ ꯑꯗꯨꯒ ꯇꯁꯦꯡꯅꯕꯨꯗꯤ ꯍꯣꯏ ꯅꯨꯄꯤ ꯑꯃꯗꯒꯥꯏꯗꯤ ꯄꯩꯁꯥ ꯊꯥꯗꯔꯒ ꯇꯧꯕꯁꯦ ꯄꯩꯁా ꯊꯥꯔꯤꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯃꯜ ꯄꯤꯕ ꯃꯥꯟꯕ ꯌꯦꯡꯕꯁꯤꯡꯅ ꯅꯨꯡꯉꯥꯏꯇꯕ ꯈꯔꯗꯤ ꯐꯥꯎꯕ ꯂꯩ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯅꯨꯄꯥꯗꯅ ꯈꯤꯇꯪ ꯑꯣꯏꯔꯒꯁꯨ ꯅꯨꯄꯤꯗꯗꯤ ꯀꯥ ꯍꯦꯟꯅ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝꯕꯗꯤ ꯇꯧꯍꯟꯅꯤꯡꯉꯦ ꯅꯨꯄꯤꯗꯒꯗꯤ ꯈꯤꯇꯪ ꯖꯒꯥ ꯑꯃ ꯀꯣ ꯊꯥꯒꯦ ꯍꯥꯏꯇꯥꯔꯁꯨ ꯍꯟꯗꯣꯛꯑꯒ ꯑꯗꯨꯝꯕꯗꯒꯗꯤ ꯇꯧꯍꯟꯅꯤꯡꯉꯦ ꯃꯁꯤꯒꯤ ꯇꯣꯉꯥꯟꯕ ꯐꯖꯗꯕ ꯅꯨꯄꯤꯗ ꯐꯖꯕ ꯂꯣꯏ ꯂꯩ ꯑꯗꯨꯒ ꯃꯗꯨ ꯃꯔꯝ ꯆꯥꯗ꯭ꯔꯗꯤ ꯅꯨꯄꯤꯗ ꯑꯊꯤꯕ ꯑꯣꯏꯍꯟꯒꯗꯣꯏꯅꯦ ꯑꯊꯤꯕ ꯎꯈꯤꯗꯣꯏꯅꯦ ꯑꯗꯨꯅ ꯁꯣ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯋꯥꯍꯪ ꯑꯃ ꯍꯪꯕꯤꯔꯛꯑꯦ ꯗꯥ ꯖꯦꯝꯁꯅ ꯏꯁꯩ ꯇꯝꯅꯤꯡꯕꯒꯤ ꯋꯥꯈꯜ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯐꯥꯎꯔꯛꯄꯒꯦ ꯑꯗꯨꯒ ꯀꯔꯝꯕ ꯀꯥꯟꯗꯒꯤ ꯇꯝꯕ ꯍꯧꯔꯛꯄꯒꯦ ꯀꯅꯥꯒꯤ ꯃꯐꯝꯗ ꯏꯍꯥꯟ ꯍꯥꯟꯅ ꯇꯝꯕꯤꯔꯛꯄꯒꯦ ꯑꯗꯨꯒ ꯋꯥꯍꯪ ꯍꯪꯖꯔꯤꯕ ꯁꯃꯔꯥꯝꯗꯒꯤ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯙꯅꯄꯇꯤ ꯃꯥꯏꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯈꯨꯝꯈꯤꯕ ꯈꯔꯗꯤ ꯌꯥꯎꯔꯦ ꯈꯔ ꯆꯤꯊꯧꯕꯁꯨ ꯌꯥꯎꯔꯤ ꯌꯥꯝ ꯐꯖꯅ ꯋꯥꯍꯪꯁꯦ ꯔꯥꯏꯁ ꯇꯧꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯦ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯀꯔꯝꯕ ꯋꯥꯈꯜꯁꯦ ꯐꯥꯎꯕꯤꯔꯦ ꯍꯥꯏꯔꯦ ꯏꯁꯩꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯂꯥꯛꯄꯅꯤ ꯕꯕꯥꯒ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯈꯣꯠꯄꯅꯤ ꯍꯥꯏꯈꯤꯕꯗꯤ ꯂꯩꯔꯦ ꯗꯦꯟ ꯀꯅꯥꯗꯗꯤ इहान हाना तमकपगे हाइबो वफम अमा साइजु खितंग दि पनग्रे दुबु मसिगी डिटेल्स होना खितंग ताय तापिस अखोय ngасai dum leire adu tasena isai hek tamagi na hai tar gade khoi gi khuji aigi mami se sembi mula se masina mayam na magi chatra mayam am lei adu gi chatra gi chat khaba timing da khudak ta kaure da kwa am ga cha re mase adu ga aingon da tambi duini adu dai tamba hobi rakhi adu ga adu gi mathang da akhoi ka bikram aditya se maga maga akhoi um da la ga harmony se man lebi ra ga harmony lebi ra ga mana adagi di adu hojik makha tan chathari sina khoi gi oza silot adu makha tan adu ai gi ni bisara lotion masina maga tawra lotion ni okay oza siga okay simasu khange yam nungai jare mathangi wahang da James ki isai salakpa isai sing se isa gi wakhalna lyrics ibiraga sakpi bra natraga atoppa oza amagi mayek ta adumak sakpra aduga isagi apamba color se khwai kai no si color se mahbire James ki color se si ju kuman jage aduga khoi gi hangbirakli ba ming se dum phajai jingjing tentha jingjing tentha degi nangre adu sei sigi isagi wakhana lyrics ibibra natraga topa mi mane ibibra aduga ozagi mayek ta dumak tobra masigi se akhoi gi ahamba hodok charak pase di isa gi mayek atani yes akhoi gi haini ga se akhoi na isa da sagat charaga adai di una uda sa si so akhoi gi friends sing da thokpa adu maina nambana di oijare aduga akhoi gi mina isai du film gi ne ga hara aga di akhoi na khut pai we arudre oza ahi akhang ahi mayam am tawro ibirame sisu sursu pan birame adu dum saksa gi bane aduga akhoi gi video album anambana di akhoi na loi ijaba oi video album sigi wena di okay masima khangjare color ding sa haigre color hoi white and orange and white thing sa haigre aduga mathangi se aihak hemjit langpolapam uripok kangchup road kadangban part 1 dagi jamba James ki punsida khwai dagi pamjadaba yaningdaba haibadigi posak ama oiro natraga karigumagi mong matau oiro madu pamdaba leiragadi kari oibage haibo hang ani hangbire aduga mathangi among hangjarake adu ahabeje akogi James ki khwaidigi pamdaba se thabak oiro adigi kariguma posam orsu kari pamdaba se kari no oige na haibo pamdaba se common noina haitare aranba tabu sudi pamde ado aina pamidi ai lupa tara paira chama pai haiba mi simadi yam sauning ai leitadi leite haibase adumai tawdana akhoi ai magna hujiki feel sida ai kari level da leirige haibase aina isa khangjaba aduna leijari bu nataba ahen boina mingonda tambagumba ahen boina mingonda utpase asimadi aingonda khwaidagi gi hede haijanba yamna singbadi nam thak tawba haijanba asimadi yam mingonda maranga seasonba haijanba toksanba tamjanba haidaba da tawbase asengba khara da dum chatpadu pami aduga mathangda miyoibagi punsida aina khwaidagi pamjaba piklingaidagi simadi tawge aduga simadi pangthokke khanba adumak lei adu madusu yamba James ki oina professional singer ama oige haibasina oibirakibra natraga atopa oige haina khanbra adu matang haibiramo aduga punsida khwaidagi wajaba masidagi hena wakiba aduga khanjabaga leiradi tambiramo adu koigi masima tawge khangiba leibra aduga isei professional singer oirapase ai masi wari jinga saidi haipera haigra khangiba se aise
ꯈꯟꯕꯅ ꯑꯃ ꯑꯣꯏꯕꯅ ꯑꯃ ꯑꯗꯨꯒ ꯊꯣꯛꯀꯗꯕ ꯑꯃ ꯍꯥꯏꯗꯨꯅꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯅ ꯍꯥꯏꯇꯥꯔꯦ ꯑꯍꯥꯟꯕꯗ ꯄꯥꯝꯃꯛꯄꯗꯤ ꯗ꯭ꯔꯣꯌꯤꯡ ꯄꯥꯝꯃꯛꯏ ꯗ꯭ꯔꯣꯌꯤꯡꯁꯦ ꯑꯩ ꯑꯗꯨꯝ ꯁ꯭ꯇꯦꯠ ꯂꯦꯚꯦꯜꯒꯤꯗ ꯑꯩꯈꯣꯏ ꯃꯥꯒꯤ ꯁ꯭ꯇꯦꯠ ꯂꯥꯏꯕ꯭ꯔꯦꯔꯤꯗꯤ ꯂꯩ ꯗ꯭ꯔꯣꯌꯤꯡꯗ ꯐꯖꯅ ꯑꯃꯨꯛ ꯆꯠꯂꯝꯃꯦ ꯑꯗꯨꯗꯩꯗꯤ ꯑꯃꯨꯛ ꯑꯩ ꯈꯨꯠ ꯁꯦꯝꯗꯣꯛꯄ ꯌꯥꯝ ꯍꯩꯔꯦꯅ ꯑꯗꯩꯗꯤ ꯔꯦꯗꯤꯑꯣꯒ ꯄꯛꯏꯁꯦ ꯁ꯭ꯀ꯭ꯔꯨꯒ ꯄꯛꯅ ꯂꯦꯝꯅ ꯑꯗ ꯁꯤꯗꯤ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅꯤꯅ ꯑꯗꯣ ꯐꯤꯖꯤꯛꯁ ꯑꯃꯨꯛ ꯌꯥꯛꯇꯅ ꯇꯣꯛꯑꯦ ꯈꯨꯠ ꯆꯨꯝꯃꯦꯅ ꯑꯥꯔꯆꯔꯤ ꯀꯥꯞꯄꯨꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯌꯥꯗ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯨꯇꯤꯡ ꯅꯣꯡꯃꯩ ꯀꯥꯞꯁꯦꯅ ꯆꯠꯂꯦ ꯁꯝ ꯀꯛꯑꯣ ꯍꯥꯏꯔ ꯇꯣꯛꯑꯦ ꯑꯗꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯗꯒꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣꯁꯦ ꯗꯥꯛꯇꯔꯁꯦ 3ꯂꯛꯀ ꯇ꯭ꯔꯥꯏ ꯇꯧꯋꯤ ꯐꯤꯖꯤꯛꯁ ꯍꯦꯛꯇ ꯌꯥꯗꯕ ꯐꯤꯖꯤꯛꯁ ꯌꯥꯗꯕ ꯗꯦꯟꯇꯤꯁ ꯌꯥꯝ ꯄꯥꯝꯃꯦ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯦ ꯌꯥꯝ ꯌꯥꯗꯦꯕ ꯑꯗꯨꯗꯨꯅ ꯗꯦꯟꯇꯤꯁꯁꯦ ꯄꯥꯝꯃꯦ ꯑꯗꯨꯅ ꯁꯤꯂꯣꯡꯗꯒ ꯆꯠꯇꯅ ꯊꯥꯗꯅ ꯈꯜꯂꯛ ꯇꯧꯒꯁꯦ ꯑꯗꯨꯝ ꯃꯥꯜꯂꯝꯃꯒ ꯈꯜꯂꯛꯇꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯌꯨ ꯇꯔꯟꯁꯦ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯕꯁꯦ ꯑꯩꯒꯤ ꯁꯤ ꯖꯒꯥꯁꯤ ꯑꯣꯏꯔꯅꯤ ꯁꯤꯗꯩ ꯍꯦꯟꯗꯣꯛꯄ ꯌꯥꯔꯔꯣꯏ ꯑꯗꯨꯗꯨꯅ ꯁꯤꯗ ꯑꯃꯨꯛ ꯃꯅꯨꯡ ꯆꯪꯁꯤꯜꯂꯒꯦꯗꯅ ꯑꯩ ꯆꯪꯁꯤꯟꯈꯤꯕꯅꯦ ꯑꯗꯨꯒ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯖꯕ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯈꯤꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕ꯭ꯔꯥꯁꯨ ꯍꯪꯕꯤꯔꯤ ꯋꯥꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝ ꯋꯥꯅ ꯂꯩꯈꯤꯕꯗꯤ ꯊꯣꯛꯆꯈꯤꯗ꯭ꯔꯤ ꯑꯗꯨꯒꯨꯝꯕ ꯑꯝꯇ ꯊꯣꯛꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯋꯥꯕ ꯍꯥꯏꯁꯦ ꯑꯗꯨꯝ ꯋꯥꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯁꯤꯗꯩ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯕ ꯂꯩꯔꯔꯣꯏ ꯁꯤꯗꯤ ꯑꯗꯨꯝ ꯈꯟꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯃꯊꯪꯒꯤ ꯍꯦꯛ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯨꯡꯉꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯒꯤ ꯑꯋꯥꯕꯗꯣ ꯀꯥꯎꯕ ꯑꯗꯨꯅ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯏꯟꯁꯤꯗꯦꯟ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯋꯥꯕꯗꯤ ꯑꯗꯨꯃꯛꯇꯤ ꯊꯣꯛꯆꯈꯤꯗ꯭ꯔꯤ ꯏꯁꯩ ꯆꯠꯄꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯀ ꯊꯣꯛꯈꯤꯕ ꯊꯦꯡꯅꯈꯤꯕ ꯂꯩꯕ꯭ꯔꯥ ꯅꯁꯤꯂꯥ ꯂꯥꯡꯉꯊꯦꯜꯗꯒꯤ ꯆꯤꯡꯈꯣꯡ ꯂꯩꯀꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯍꯪꯕꯤꯔꯛꯏ ꯗꯥ ꯖꯦꯝꯁꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩꯒ ꯆꯠꯄꯁꯤꯗ ꯂꯝꯕꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯂꯩꯔꯒꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯔꯃꯗꯤ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯁꯤꯂꯥ ꯊꯦꯡꯛ ꯌꯨ ꯑꯁꯤꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯀꯣꯏꯁꯟꯅꯤ ꯁꯤꯃꯗꯤ ꯌꯥꯝ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯗ ꯆꯠꯂꯦꯗꯣ ꯑꯩꯈꯣꯏꯗꯤ ꯅꯨꯡꯗꯥꯡꯗ ꯆꯠꯄ ꯍꯥꯏꯁꯦ ꯄꯨꯡ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯌꯥꯝ ꯄꯨꯡ 1ꯗꯒꯤ ꯊꯣꯛꯑꯦ ꯄꯨꯡ 8ꯗ ꯇꯧꯒꯗꯕ ꯏꯁꯩꯁꯦ ꯁꯤꯡꯒꯔꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛ ꯑꯗꯨ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯊꯦꯡꯅ ꯍꯧꯒꯠꯆꯩ ꯏꯁꯩ ꯄꯨꯡ 10ꯗ 8ꯇ ꯍꯧꯒꯗꯕꯁꯦ ꯑꯗꯨꯝ ꯄꯨꯡ 6 ꯁ꯭ꯋꯥꯏꯗ ꯆꯠꯂꯦꯕ ꯑꯗꯨꯗꯨꯅ ꯑꯩꯁꯦ ꯃꯅꯤꯡꯗ ꯌꯥꯝ ꯈꯣꯝꯃꯦꯕ ꯑꯗꯨꯅ ꯏꯁꯩꯁꯦ ꯑꯝꯇ ꯅꯪꯈꯤꯗꯦꯕ ꯑꯩꯒꯤ ꯄ꯭ꯔꯥꯏꯝ ꯇꯥꯏꯝ ꯃꯇꯝꯗ ꯏꯁꯩ 5 ꯂꯩꯕꯗ ꯑꯃꯈꯛ ꯅꯪꯕꯒꯨꯝꯕ ꯑꯗꯨꯅ ꯃꯤꯅ ꯁꯨꯝ ꯂꯥꯞꯊꯣꯛꯄꯁꯦ ꯍꯦꯜꯂꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯋꯥꯔꯧꯕꯗꯣ ꯑꯗꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧꯕꯤꯌꯨ ꯍꯥꯏꯖꯒꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯒꯤ ꯃꯇꯥꯡꯁꯤꯗ ꯑꯗꯨꯃꯥꯏꯅꯁꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯊꯣꯛꯈꯤꯕꯀꯣ ꯑꯗꯒꯤ ꯑꯩꯅ ꯈꯪꯖꯕꯗꯁꯨ ꯃꯔꯛ ꯊꯠꯂꯀꯥꯟꯗ ꯅꯣ ꯍꯥꯏꯕꯁꯤ ꯉꯝꯗꯕ ꯁꯦ ꯑꯍꯥꯟꯕ ꯃꯐꯝꯗ ꯊꯨꯡꯉꯨꯔꯦ ꯑꯗꯨ ꯑꯥꯔꯇꯤꯁꯇꯤ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯈꯔ ꯀꯟꯕꯤꯔꯝꯀꯣ ꯉꯥꯏꯈꯣꯅ ꯐꯥꯖꯤꯜꯂ ꯊꯝꯗꯅ ꯃꯊꯪꯒꯤ ꯅꯪꯈꯤꯗꯕ ꯀꯥꯏꯁꯨ ꯁꯣꯏꯅ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯦ ꯂꯥꯞꯅ ꯆꯠꯂꯒ ꯅꯦꯠꯋꯥꯔꯛ ꯐꯪꯗꯕ ꯃꯐꯝꯗ ꯒꯥꯔꯤ ꯌꯥꯈꯤꯗꯕ ꯏꯁꯩꯒꯤ ꯄ꯭ꯔꯦꯁꯔ ꯂꯩꯕ ꯐꯦꯃꯤꯂꯤꯒꯤ ꯁꯣꯝꯗ ꯀꯣꯟꯇꯦꯛ ꯂꯩꯕꯒꯤ ꯄ꯭ꯔꯦꯁꯔ ꯂꯩꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯂꯝꯕꯤꯗꯗꯤ ꯅꯨꯡꯗꯥꯡꯁꯤꯗꯗꯤ ꯍꯦꯛꯇ ꯑꯀꯟ ꯑꯊꯧ ꯉꯥꯛꯇꯅꯤꯗꯣ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯀꯟ ꯑꯊꯧꯕꯁꯨ ꯎꯠꯄꯁꯨ ꯉꯝꯖꯗꯦ ꯑꯥꯔꯇꯤꯁꯅꯦꯅ ꯂꯥꯛꯏꯕꯅꯦ ꯃꯗꯨꯗꯩꯗꯨꯗ ꯒꯥꯔꯤ ꯍꯦꯛ ꯊꯩꯅꯕꯗꯒꯨꯝꯕꯗꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯅꯗꯕ ꯌꯥꯝ ꯊꯣꯛꯑꯦ ꯁꯤꯗꯤ ꯑꯗꯨꯒ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯃꯗꯨꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯅꯅꯦꯁꯨ ꯍꯥꯏꯕ ꯌꯥꯏ ꯃꯔꯝꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯅꯔꯦ ꯑꯗꯨꯗꯤ ꯑꯃꯈꯛꯇꯪꯗꯨꯅ ꯄꯨꯂꯞ ꯆꯦꯟꯊꯒꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕꯗꯤ ꯑꯗꯨꯝ ꯊꯣꯛꯑꯦ ꯅꯨꯡꯗꯥꯡ ꯍꯥꯏꯁꯤꯗꯤ ꯅꯨꯡꯗꯥꯡꯗ ꯆꯠꯇꯣꯏꯁꯦ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯑꯃ ꯂꯤꯂꯥ ꯑꯃ ꯏꯁꯩꯒꯤ ꯑꯃ ꯈꯛꯇꯅꯦꯕ ꯆꯠꯇꯣꯏꯁꯦ ꯑꯗꯩꯗꯤ ꯐꯠꯇꯕ ꯑꯩꯗꯨꯒ ꯉꯁꯥꯏꯒꯤ ꯈꯔꯒ ꯐꯥꯎꯕꯒꯩ ꯍꯥꯏꯇꯥꯔꯦ ꯄꯨꯡ 8:30 ꯇꯥꯔꯀꯥꯟꯗ ꯐꯗꯤꯒꯣꯝ ꯇꯥꯏꯃꯤꯡꯗ ꯐꯥꯎꯕ ꯀꯥꯡ ꯑꯃ ꯂꯩꯌꯦꯕ ꯉꯁꯥꯏ ꯄꯋꯥꯔ ꯍꯥꯞꯆꯤꯜꯂꯀꯥꯟꯗ ꯃꯣꯏꯒꯤ ꯐꯥꯎꯖꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯚꯔꯇꯦꯛ ꯇꯧꯕ ꯌꯥꯗꯕ ꯑꯗꯒꯤ ꯂꯥꯏꯠ ꯑꯞꯀ ꯁꯣꯏꯗꯅꯒ ꯊꯥꯜꯂꯨꯕꯁꯦ ꯑꯗꯨꯝ ꯑꯗꯨꯗꯤ ꯑꯁꯥꯎꯕ ꯑꯣꯟꯕ ꯑꯗꯒꯤ ꯇꯥꯟꯅꯔꯛꯄ ꯀꯣ ꯑꯗꯨꯃ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯉꯁꯤꯐꯥꯎꯗꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯒꯥꯔꯤ ꯂꯥꯟꯕꯁꯦ ꯑꯉꯥꯡ ꯃꯆꯥꯅ ꯒꯥꯔꯤ ꯊꯧꯔꯛꯁꯅꯣꯕ ꯑꯈꯨꯕ ꯖꯒꯥꯁꯤꯗ ꯑꯩꯒꯤ ꯃꯇꯨꯡꯗꯅ ꯃꯤ ꯂꯩꯔꯤꯅꯦꯕ ꯃꯥꯒꯤ ꯃꯇꯨꯡꯗꯅ ꯃꯤ ꯂꯩꯇ꯭ꯔꯤꯅꯦꯕ ꯑꯩ ꯑꯗꯨꯝ ꯃꯅꯤꯡ ꯍꯟꯕꯤꯌꯦꯕ ꯉꯁꯤꯐꯥꯎꯗ ꯍꯥꯏꯕꯗꯤ ꯒꯥꯔꯤꯁꯤꯁꯨ ꯏꯁꯣꯔꯅꯤꯀꯣ ꯁꯤꯅ ꯊꯋꯥꯏ ꯄꯨꯔꯤꯅꯦ ꯑꯗꯨꯗ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯔ ꯆꯠꯆꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯅꯟ ꯚꯥꯏꯂꯦꯟꯁꯇ ꯂꯩꯖꯅꯤꯡꯉꯦ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯥꯕꯗ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯍꯥꯏꯇꯥꯔꯦ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯗꯨꯝꯕ ꯋꯥꯈꯜꯂꯣꯟ ꯃꯅꯨꯡꯗ ꯆꯦꯟꯕ ꯁꯤꯡꯒꯔ ꯑꯃꯈꯛꯇ ꯑꯥꯔꯇꯤꯁ ꯑꯃꯈꯛꯇ ꯑꯣꯏꯕ ꯅꯠꯇꯅ ꯑꯗꯨꯒ ꯑꯃꯈꯛꯇꯪ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯑꯗꯨꯒ ꯕꯤꯁꯅꯨꯄꯨꯔꯗꯒꯤ ꯑꯁꯥꯂꯇꯥꯅ ꯍꯪꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯖꯦꯝꯁꯇ ꯍꯪꯖꯅꯤꯡꯕ ꯋꯥꯐꯝꯁꯤ ꯖꯦꯝꯁꯀꯤ ꯃꯥꯏꯊꯣꯡ ꯐꯦꯁꯁꯤ ꯌꯥꯝꯅ ꯅꯥꯜꯂꯤ ꯀꯣꯔꯤꯌꯥꯟ ꯃꯆꯥꯁꯤꯡꯗꯧꯅ ꯑꯗꯨ ꯀꯔꯤꯒ ꯁꯤꯖꯤꯟꯅꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯃꯁꯤ ꯈꯪꯖꯅꯤꯡꯉꯦ ꯊꯦꯡꯛ ꯌꯨ ꯅꯥꯜꯂꯦꯅ ꯊꯥꯒꯠꯄꯤꯔꯛꯄꯅꯤ ꯀꯔꯤ ꯁꯤꯖꯤꯟꯅꯕꯤꯒꯦ ꯀꯝꯄ꯭ꯂꯤꯃꯦꯟꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕ ꯁꯤꯖꯤꯟꯅꯕ ꯂꯩꯇꯦ ꯁꯨꯇꯤꯡꯗꯗꯤ ꯄꯥꯎꯗꯔ ꯊꯥꯕ ꯈꯣꯠꯄꯁꯤꯗꯤ ꯑꯗꯨꯝ ꯆꯠꯅꯔꯦ ꯑꯗꯨꯒ ꯑꯩꯗꯤ ꯃꯔꯝꯁꯦ ꯆꯝꯐꯨꯠ ꯆꯥꯕꯅꯅꯦ ꯈꯜꯂꯦ ꯆꯝꯐꯨꯠꯁꯦ ꯑꯆꯝꯅꯁꯨ ꯆꯥꯏ ꯑꯗꯨꯒ ꯍꯣꯏ ꯃꯤꯠ ꯊꯣꯡꯉꯒꯗꯤ ꯊꯣꯡꯉꯦ ꯑꯗꯨꯒ ꯅꯨꯡꯇꯤꯖꯥꯒꯤ ꯆꯝꯐꯨꯠꯁꯦ ꯆꯥꯕ ꯄꯨꯡ 3 ꯈꯨꯗꯤꯡꯒꯤ ꯆꯝꯐꯨꯠ ꯆꯥꯏꯕ ꯑꯩ ꯆꯍꯤ 5 ꯁꯨꯔꯛꯑꯦꯕ
ꯅꯨꯡꯗꯥꯡ ꯇꯨꯝꯃꯝꯗꯥꯏ ꯄꯨꯡ 3ꯁꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯁꯤꯗ ꯍꯧꯒꯠꯂꯒ ꯆꯝꯐꯨꯠ ꯆꯥꯕꯁꯦ ꯁꯤꯅ ꯁ꯭ꯀꯤꯟ ꯌꯥꯝ ꯐꯖꯩꯅ ꯈꯜꯂꯦ ꯁꯒꯣꯜꯕꯟꯗꯒꯤ ꯂꯦꯝꯕꯤ RK ꯂꯝꯕꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯗꯥ ꯖꯦꯝꯁꯀꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯗꯥ ꯖꯦꯝꯁꯀꯤ ꯐꯦꯃꯤꯂꯤꯁꯦ ꯏꯁꯩꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯥꯜꯂꯤ ꯑꯔꯣꯏꯕꯗ ꯅꯨꯡꯁꯤ ꯃꯤꯅꯣꯛꯇꯣ ꯅꯣꯛꯂꯨꯒꯅꯣ ꯍꯥꯏꯕ ꯏꯁꯩ ꯁꯛꯄꯤꯔꯝꯃꯣꯅꯤ ꯏꯁꯩꯁꯤꯗꯤ ꯁꯛꯇꯣꯛꯈ꯭ꯔꯦ ꯗꯦꯗꯤꯀꯦꯠ ꯇꯧꯖꯒꯦ ꯑꯩ ꯃꯆꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯒꯣꯜꯕꯟꯗꯒꯤ ꯂꯦꯝꯕꯤ RK ꯂꯦꯝꯕꯤ ꯏꯁꯩꯁꯤ ꯁꯛꯈꯤꯗ ꯉꯥꯏꯔꯤ ꯑꯗꯨꯒ ꯐꯦꯃꯤꯂꯤꯁꯤ ꯏꯁꯩꯗ ꯕꯤꯂꯣꯡ ꯇꯧꯏ ꯑꯗꯨꯒ ꯉꯁꯥꯏꯁꯨ ꯃꯍꯥꯛꯀꯤ ꯋꯥꯐꯝꯗ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯅ ꯃꯁꯤꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯑꯗꯨꯒ ꯂꯣꯏꯅꯃꯛ ꯂꯧꯈꯠꯆꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯊꯧꯔꯝꯁꯤꯗ SMS-ꯀꯤ ꯂꯣꯏꯅ ꯂꯧꯈꯠꯄꯗꯤ ꯔꯟꯖꯟ ꯄꯥꯡꯉꯕꯝ ꯊꯧꯕꯥꯜ ꯍꯧꯈꯥꯗꯒꯤ ꯑꯩꯅ ꯇꯥꯃꯣ ꯖꯦꯝꯁ ꯆꯣꯡꯊꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯐꯥꯎꯕ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯀꯔꯤ ꯒꯨꯟ ꯆꯪꯒꯗꯒꯦ ꯇꯥꯃꯣ ꯍꯧꯖꯤꯛ ꯀꯔꯝꯕ ꯊꯕꯛ ꯄꯥꯏꯕꯤꯔꯤꯕꯒꯦ ꯑꯗꯨꯁꯨ ꯈꯪꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯔꯟꯖꯟ ꯍꯥꯏꯕꯤꯔꯤꯁꯤ ꯌꯥꯝꯅ ꯑꯩꯅ ꯌꯥꯝ ꯍꯥꯏꯅꯤꯡꯕ ꯑꯗꯣ ꯑꯩꯃꯛꯇꯁꯨ ꯇꯁꯦꯡꯅ ꯐꯤꯜ ꯇꯧꯈꯤꯕ ꯀꯩꯕ ꯋꯥꯐꯝ ꯑꯃꯅꯦ ꯑꯁꯦꯡꯕꯃꯛꯀꯤ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯒꯦꯅ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯍꯣꯏ ꯃꯄꯨꯡ ꯐꯥꯔꯀꯥꯟꯗ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯥꯛꯄꯤꯕ ꯃꯍꯩ ꯍꯩꯔꯣꯜ ꯑꯣꯏꯔꯤꯉꯥꯏ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯁꯥꯔꯤꯉꯩꯗ ꯃꯤꯃꯥꯡꯗ ꯎꯠꯊꯣꯛꯄꯤꯗꯕ ꯑꯗꯒꯤꯗꯤ ꯃꯤꯅ ꯑꯍꯜ ꯂꯃꯟꯅ ꯂꯥꯟꯅ ꯍꯦꯛ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯨ ꯇꯧꯕꯤꯗꯕ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧꯔꯒꯁꯨ ꯊꯥꯖꯕꯤꯔꯣꯏꯗꯕ ꯍꯥꯏꯕꯗꯤ ꯅꯪꯁꯦ ꯇꯁꯦꯡꯅ ꯌꯥꯗ꯭ꯔꯦꯅ ꯈꯜꯂꯕ ꯑꯗꯨꯒ ꯃꯥꯅꯗꯤ ꯌꯥꯅꯤ ꯅꯪ ꯄꯩꯁꯥ ꯈꯔ ꯄꯨꯊꯣꯔꯛꯑꯣ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯇꯧꯔꯣ ꯍꯥꯏꯔꯒ ꯏꯟꯐ꯭ꯂꯨꯌꯦꯟꯁꯇ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯃꯈꯥꯡꯗ ꯕ꯭ꯔꯦꯛ ꯂꯥꯛꯀꯅꯤꯕ ꯑꯗꯨꯒ ꯄꯣꯇꯦꯟꯁꯤꯌꯦꯜ ꯍꯥꯏꯇꯥꯔꯦ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯦ ꯈꯤꯇꯪ ꯅꯪꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯗꯣ ꯈꯔ ꯋꯥꯠꯀꯅꯤꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯀꯂꯤꯛ ꯑꯩꯒꯤ ꯐ꯭ꯔꯦꯟꯁꯤꯡꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯏꯁꯩꯕꯨ ꯄꯥꯝꯃꯒꯗꯤ ꯒꯣ ꯐꯣꯔ ꯏꯠ ꯕꯠ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯇꯁꯦꯡꯅ ꯂꯩꯈꯥꯏ ꯑꯃ ꯆꯨꯝꯅ ꯐꯥꯎꯟꯗꯦꯁꯟ ꯌꯥꯎꯅ ꯆꯪꯍꯟꯅꯤꯡꯉꯤ ꯑꯗꯨꯅ ꯇꯨꯡꯅ ꯀꯣꯏꯅ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯕ ꯐꯪꯒꯅꯤꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝꯅ ꯑꯆꯨꯝꯕ ꯋꯥꯐꯝꯅꯤ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯍꯦꯛꯇ ꯄꯥꯝꯃꯦꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯕ ꯑꯗꯨꯒ ꯏꯁꯩ ꯁꯛꯄꯁꯤꯁꯨ ꯏꯁꯩ ꯁꯛꯄ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯐꯥꯎꯟꯗꯦꯁꯟ ꯐꯖꯅ ꯈꯪꯕ ꯇꯥꯜ ꯃꯦꯜ ꯁꯨꯔ ꯏꯟꯕꯣꯟ ꯀ꯭ꯋꯥꯂꯤꯇꯤ ꯈꯔ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯑꯗꯨꯒ ꯑꯇꯩ ꯊꯕꯛꯁꯤꯡꯒ ꯏꯁꯩꯒꯨꯝꯕ ꯁꯤꯒꯨꯝꯕꯁꯤꯒꯤ ꯈꯦꯠꯅꯕ ꯈꯔꯗꯤ ꯑꯗꯨꯝ ꯃꯁꯥꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯑꯗꯨꯝ ꯂꯩꯕꯥꯛ ꯊꯤꯜꯂꯒ ꯄꯥꯏꯕ ꯄꯣꯠꯇꯨ ꯅꯪꯁꯨ ꯄꯥꯏꯌꯨ ꯌꯥꯅꯤ ꯑꯗꯨ ꯃꯤ ꯈꯨꯗꯤꯡꯃꯛ ꯏꯁꯩ ꯁꯛꯄꯒꯤ ꯀ꯭ꯋꯥꯂꯤꯇꯤꯁꯤ ꯏꯁꯣꯔꯅ ꯄꯤꯔꯛꯇꯦ ꯑꯗꯨꯒ ꯍꯣꯏ ꯈꯤꯇꯪ ꯄꯤꯔꯛꯄꯗꯨꯗ ꯑꯣꯖꯥ ꯒꯨꯔꯨꯁꯨ ꯇꯥꯟꯅꯔꯒ ꯐꯥꯎꯟꯗꯦꯁꯟ ꯍꯦꯟꯅ ꯂꯩꯍꯔꯀꯥꯟꯗ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯃꯊꯪꯁꯤ ꯑꯩꯈꯣꯏ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯣꯏꯅ ꯁꯨꯝ ꯇꯧꯔꯦ ꯏꯁꯩꯗꯤ ꯁꯨꯝꯅꯒꯤ 2 ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯏꯁꯩꯁꯦ ꯈꯔ ꯃꯊꯪ ꯁꯦꯔꯤꯁꯇ ꯑꯝꯇ ꯇꯧꯁꯤꯜꯂꯛꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯗ ꯈꯔ ꯋꯥꯍꯪ ꯈꯔꯒ ꯂꯩꯖꯔꯤ ꯃꯁꯤꯒ ꯇꯧꯔꯒ ꯊꯧꯔꯝꯁꯤ ꯃꯄꯨꯡ ꯐꯥꯅꯕ ꯑꯗꯨꯒ ꯑꯩꯒꯤ ꯂꯦꯇꯦꯁ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯇꯥꯔꯦ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯣꯛꯀꯗꯕ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯁ꯭ꯋꯥꯏꯗꯗꯤ ꯇꯥꯔꯛꯄ ꯌꯥꯏ ꯑꯗꯨꯝꯇꯪ ꯁꯛꯆꯒꯦ ꯀꯥꯏꯅꯕꯒꯤ ꯏꯁꯩꯅꯤ ꯅꯨꯡꯁꯤꯕꯒꯤ ꯂꯥꯏꯅꯤꯡꯅꯤ ꯑꯩꯅ ꯅꯤꯡꯂꯤꯕ ꯅꯨꯡꯁꯤꯕꯒꯤ ꯂꯥꯏꯅꯤꯡꯅꯤ ꯑꯩꯅ ꯅꯤꯡꯂꯤꯕ ꯇꯥꯏꯕ ꯃꯄꯨ ꯃꯥꯁꯨ ꯈꯪꯁꯅꯨ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯅꯤꯡꯂꯤꯕ ꯇꯥꯏꯕ ꯃꯄꯨ ꯃꯥꯁꯨ ꯈꯪꯁꯅꯨ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯅꯤꯡꯂꯤꯕ ꯅꯨꯡꯁꯤꯕꯒꯤ ꯂꯥꯏꯅꯤꯡꯅꯤ ꯑꯩꯅ ꯅꯤꯡꯂꯤꯕ ꯅꯨꯡꯁꯤꯕꯒꯤ ꯂꯥꯏꯅꯤꯡꯅꯤ ꯑꯩꯅ ꯅꯤꯡꯂꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯃꯊꯪꯁꯤ ꯑꯩꯈꯣꯏꯒꯤ ꯗꯤ ꯐꯣꯔ ꯗꯥꯔꯂꯤꯡꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯁꯤ ꯁꯛꯆꯒꯦ ꯃꯁꯤꯒꯤ ꯏꯁꯩꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯩꯕ ꯑꯉꯥꯡꯁꯤꯡ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯣꯟꯗ ꯑꯗꯣ ꯃꯈꯣꯏꯗ ꯌꯥꯝ ꯍꯥꯏꯖꯅꯤꯡꯉꯦꯕꯀꯣ ꯑꯗꯨꯗ ꯆꯞ ꯃꯥꯟꯅꯁꯨ ꯚꯤꯗꯤꯑꯣꯗꯨꯗ ꯎꯕ ꯐꯪꯉꯦ ꯑꯩꯈꯣꯏ ꯀꯥꯍꯨꯝ ꯏꯟꯗꯤꯋꯥꯏꯒꯤ ꯄꯨꯔꯥ ꯍꯣꯜ ꯊꯤꯝ ꯑꯥꯏꯗꯤꯌꯥꯁꯤ ꯃꯥꯏꯅꯦ ꯑꯗ ꯌꯥꯝ ꯅꯨꯡꯉꯥꯏꯒꯦ ꯁꯛꯆꯒꯦ ꯅꯨꯡꯁꯤꯗꯦ ꯅꯪꯁꯦ ꯀꯛ ꯌꯥꯝꯅ ꯂꯥꯎꯏ ꯁ꯭ꯇꯥꯏꯜꯗꯨꯗꯤ ꯍꯥꯔꯦ ꯀꯥꯏ ꯀꯨꯔꯥꯅꯦ ꯅꯪꯕꯨ ꯅꯁꯛꯇꯨꯒ ꯐꯦꯁꯟꯗꯨꯒ ꯌꯦꯡꯉꯨ ꯍꯥꯏꯖꯤꯟꯗꯨꯅ ꯂꯤꯈꯠꯂꯦ ꯅꯪꯁꯦ ꯍꯅꯨꯕꯅ ꯑꯣꯜꯂꯛꯄꯔ ꯅꯪꯕꯨ ꯆꯍꯤꯗꯨꯒ ꯌꯥꯝꯅ ꯆꯥꯟꯅꯗꯦ ꯁꯤ ꯄꯥꯔꯠꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯁꯤ ꯍꯥꯏꯗꯤ ꯌꯥꯗꯦ ꯀꯣꯏꯁꯤ ꯂꯥꯡꯁꯤ ꯍꯥꯏꯔꯗꯤ ꯍꯔꯥꯎꯏ ꯁꯤ ꯄꯥꯔꯠꯁꯦ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯃꯌꯦꯛ ꯏꯕ ꯑꯩꯈꯣꯏ ꯀꯥꯎ ꯃꯤꯗꯤꯋꯥꯏꯅ ꯏꯔꯛꯄꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯁꯤ ꯍꯥꯏꯗꯤ ꯌꯥꯗꯦ ꯀꯣꯏꯁꯤ ꯂꯥꯡꯁꯤ ꯍꯥꯏꯔꯗꯤ ꯍꯔꯥꯎꯏ ꯑꯦꯛꯖꯥꯝ ꯃꯇꯝ ꯌꯧꯔꯗꯤ ꯅꯥꯁꯤꯟꯅꯩ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝꯗꯅ ꯖꯤꯔꯣ ꯑꯩꯒꯤ ꯆꯍꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯅꯪꯁꯦ ꯀꯔꯤ ꯇꯧꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯂꯤ
Kari kari taurakadra pakhali Kari kari charakadra pakhali Thank you. So nice yam fazagre. Thank you. Aduga akhoi beragi bongi se mate mato bibra. Yai naujage. Masigi se yamdi thuye. Akhoi gi yamna thubai sei di oye. Ai gi part tu tang sakchage. Je ki part tu yam thu man gre. Hoi hoi. Akhoi gi berai bom se dabo ni na taugi ba du ni sakchage du da. Leirang kai doruni nangi mai thong du da sumat yai pubi nungshida ko nang se Leirang kai doruni nangi mai thong du da sumat yai pubi fajai da ko nang se kanagi suai haning de ai gita oi jege ko Tarubi mitluduna Lura balai jana kai dauruni Ahamba uba da ngaure ai jena na hesde JK rapping wage mun la dong yo yam ngai je aduga mathang da khoi angang su yam ngong ki bisei ma haitare ho bala 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 se bala bala se ado so masigi matang wari ga khitang mateng le bibra bala bala se kamai no bala bala se yam surprise oina amuka su ka homen di waina surma da haire engon da haire putak te isai am sau law haire putak ta kaim khang da na chatle khoi gi da khelen gi studio oina ma le rame khoi gi wangkhai da ado chatla ga si ibani isai hek ta ma nokman da nei bani sang ngam dre ba surma su ai su ada si jam pak tong wan da khoi ni sak ko pak tong wan da ba moi gi yam phaja ba khoi na ku chana ga dra haira ga kaim to roi haira ga sakhi aduga outcome sing di akhoi gi ahan sing na tawi bani na yam phaja ba mong da lakhi sakcha ge bala bala Cinema hall da chatli Nangi poster ISTV da yinglui Nangi album Aigi thamoy da lali Nangi saktam Yinglu kuding balagi bala Ho bala 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 ho bala athamoy gi bala ho bala 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 ho bala bala re bala Boni kai kuku natte aidi aise nangi asemba hero Olen raju deni natte aidi aise nangi asemba hero Ha ho bala 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 ho bala athamoy gi bala Nupi somba kai se hai kredata mo Nupi themba kai se chau khut krenang se Kari pawar bu pai bano Ai gitamo ngau haliba Ho ai se nangi ni nangi Ai se nangi bala ni bala Ho bala ni bala Thank you. Bisai se amna dum super hit oyu bisai ne haita ang de ki kari de kara oh bala 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 aduga mathangi number ama haitare khoi gi film da sida su isana debut oidoira bisai se khoi gi hingli ba punsi na toba masigi se kamai toba masigi adu se yamna nungsi ba wari ni aina aigi hele sabi nam masigi forum da preview chacha bane ada khoi gi ka ipu se khoi gi forum gi oibiram mi ma han oiringa gi da mana pau si pirak pane nang si film ma kummo ai dan yam nungsi ahan singa nungsi bigi base aidi hele sabi gi chacha bane ada helai sabi sida isai do helai sabi ina lai sabi pali dana ada mogi aigi apio hai se aigi lai sabi hai bane ba helai sabi siga manaba sum moina thima ma sagat madu dai kabru films ki producer le me koi brother sing sum adu dagi kabru films ki team na hairak pane ba kai pu sida kai pu na mu ai ngon da contact torak pane aduga yam nu sikhi ba mo ga ngon da experience ke hana koi ki kaji ten khaidem na surpan bi be isai hana dagi chat lai ra be isai ni yamna phajana mayam na pambiraba aduda kai puna mo haisina ai amuka nangi on taste da Burmese nupi na saga Burmese nupi gi mai maronda adu mai haibagi
ꯑꯣꯏꯈꯤꯕꯗꯨꯅꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕꯔꯃꯤꯁꯀ ꯑꯩꯒ ꯁꯛꯃꯤꯟꯅꯈꯤꯕꯁꯦ ꯑꯗꯨꯒ ꯇꯤꯡꯀꯨꯅ ꯁꯛꯈꯤ ꯑꯗꯨꯒ ꯑꯗꯨꯗꯨꯅ ꯑꯗꯨꯒꯤ ꯐꯤꯜꯝꯗꯨꯁꯨ ꯑꯩꯒꯤ ꯑꯍꯥꯟꯕ ꯗꯦꯕ꯭ꯌꯨ ꯑꯣꯏꯈꯤ ꯍꯣꯏ ꯑꯗꯣ ꯃꯁꯤꯒꯤ ꯔꯤꯑꯦꯛꯁꯟ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯐꯤꯜꯝꯗꯨꯒꯤ ꯔꯤꯑꯦꯛꯁꯟꯗꯤ ꯀꯃꯥꯏ ꯇꯧ ꯔꯤꯑꯦꯛꯁꯟꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯑꯩꯒꯤ ꯗꯥꯎꯁꯤ ꯁꯨꯛꯌꯥ ꯌꯥꯖꯗꯦ ꯑꯩꯒꯤ ꯐꯤꯜꯝꯁꯦ ꯔꯤꯂꯤꯁ ꯇꯧꯔꯤ ꯈꯨꯗꯤꯡꯒꯤ ꯅꯣꯡꯁꯦ ꯍꯦꯛꯇ ꯍꯩꯊꯩ ꯅꯣꯡꯉꯥꯜꯂ ꯄꯣꯁꯄꯣꯟꯁꯨ ꯇꯧꯈꯤꯗꯦ ꯑꯗꯨꯒ ꯑꯗꯨꯝ ꯑꯗꯨ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯏꯕ 5-10ꯗꯨꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯒ ꯑꯩꯅ ꯕꯔꯃꯥ ꯃꯅꯨꯡꯗ ꯆꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯑꯩ ꯍꯟꯗꯛ ꯃꯃꯥꯡ ꯋꯥꯇꯔ ꯐꯦꯁꯇꯤꯚꯦꯜꯗ ꯆꯠꯈꯤ ꯃꯣꯏꯒꯤ ꯕꯨද්ධꯤꯒꯤ ꯃꯣꯡꯛ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤꯗꯤ ꯂꯥꯏꯅꯤ ꯑꯗ ꯑꯩꯈꯣꯏꯁꯦ ꯈꯣꯏꯔꯝꯃꯦ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯋꯥꯇꯔ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯆꯪꯕ ꯌꯥꯗꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯍꯦꯟꯖꯟꯕ ꯌꯥꯗꯕ ꯃꯣꯏꯒꯤ ꯅꯤꯡꯉꯣꯜ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯅꯨꯡ ꯆꯪꯉꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯃꯣꯏ ꯇꯦꯝꯄꯜ ꯑꯃ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯦꯟ ꯆꯠꯄ ꯑꯗꯨ ꯃꯣꯏꯒꯤ ꯃꯣꯡꯀꯤꯗ ꯃꯥꯏ ꯇꯦꯕ꯭ꯂꯦꯠꯇ ꯍꯧꯖꯤꯛꯀꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯕꯔꯃꯥꯒꯤꯁꯤ ꯌꯥꯎꯔꯝꯕ ꯑꯗꯣ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯦ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯛꯈꯤꯕ ꯑꯗꯨꯗ ꯑꯩꯒꯤ ꯐꯤꯗꯕꯦꯛ ꯍꯥꯏꯕꯨ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯩ ꯄꯨꯟꯁꯤꯗ ꯑꯗꯨ ꯐꯤꯜꯝ ꯀꯨꯝꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯨꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯍꯦ ꯂꯩꯁꯥꯕꯤꯁꯤ ꯃꯇꯦꯛ ꯑꯃꯇꯪ ꯀꯩꯅꯣ ꯇꯧꯁꯦ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯩꯈꯣꯏꯒꯤ ꯍꯦ ꯂꯩꯁꯥꯕꯤꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯕꯅꯤ ꯃꯥꯁꯨ ꯁꯤꯡꯒꯔꯅꯤꯅꯦ ꯑꯩꯈꯣꯏ ꯄ꯭ꯔꯚꯨ ꯑꯣꯏꯗꯅ ꯐꯨꯝꯂꯧꯗꯒꯤ ꯑꯗꯨ ꯇꯥꯃꯣ ꯑꯂꯤꯅ ꯂꯣꯏꯅ ꯃꯁꯤ ꯁꯤꯟꯕꯤꯕꯅꯤ ꯑꯗꯨꯒ ꯖꯦꯛꯀꯤꯅ ꯃꯥꯏ ꯄꯥꯔꯠꯁꯤꯅ ꯔꯦꯞ ꯄꯥꯔꯠꯁꯤꯅ ꯖꯦꯛꯅ ꯏꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤꯈꯤ ꯁꯤꯗꯁꯨ ꯑꯃ ꯐꯪꯈꯤꯕꯁꯦ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯦ ꯂꯩꯁꯥꯕꯤ ꯍꯦꯛ ꯎꯕꯗ ꯉꯥꯎꯔꯦ ꯑꯩꯗꯤ ꯀꯔꯝꯕ ꯂꯩꯀꯣꯜꯒꯤ ꯂꯩꯔꯥꯡꯅꯣ ꯑꯣꯏꯖꯒꯦ ꯅꯪꯁꯦ ꯑꯩꯒꯤꯗ Hey Leisabi, hek ubada ngaure idi Karamba lekol leirano Tell me baby, come to me Wai jikin ang se ay kita Urubada ay na nangi sate ka do Koirang halipog ni nga si ay ginang na Let me control wanna pop it like you know drop it Nangi ay gimagi migi kari matakay na Let's make this roof of them Fire take lo nang nalay Bakit jay ay dilip kidara Naurakot sa to birak to Don't wanna see you riding solo Ikahan ko'y ba po na magtoglo Tell the DJ play my song 1, 2, 3, step up na tango Put your head down, let my own style JAC to the K style Not my fault cause I love this kid What can I do when I feel the heat Wah ah ooh wah woo wah woo 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 wah woo wah woo wah Wah ah ooh wah woo wah woo 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 wah wah woo wah Malang bamagi nung shit marakta Yaurakli nang gilay nam suhubik ay gita mo se Malang bamagi nung shit marakta Yaurakli nang gilay nam suhubik ay gita mo se Nang ginong shibalay namda ina jage ay sunatu Ang ginong sibalay namda ina jage ay sunatu Tamoy hubi na nakta Hilay sabi hek ubada ngaure di Karamba lekol leirang no Tell me baby come to me Wai jikin ang se ay gita Thank you ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛꯀꯤ ꯗꯦꯕ꯭ꯌꯨ ꯐꯤꯜꯝꯁꯤꯗ ꯁꯛꯈꯤꯕꯗ ꯏꯁꯥꯒꯤꯁꯨ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯇꯤꯡꯀꯨꯒ ꯁꯛꯑꯒꯁꯨ ꯈꯨꯝꯕ ꯃꯇꯦꯛ ꯑꯃ ꯌꯥꯎꯋꯤꯗꯅ ꯃꯇꯦꯛ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯕꯤꯌꯨ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯃꯗꯤ ꯅꯨꯡꯁꯤ ꯑꯩꯗꯤ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯂꯣꯏꯖꯔꯦꯅꯦ ꯑꯩꯒꯤꯗꯤ ꯅꯪꯇꯅ ꯂꯣꯏꯖꯔꯦꯅꯦ ꯑꯩꯒꯤꯗꯤ ꯅꯪꯇꯅ ꯁꯥꯎꯍꯜꯂꯤ ꯅꯪꯅ ꯑꯩꯕꯨ ꯇꯣꯏꯅ ꯑꯗꯨꯕꯨ ꯂꯦꯞꯄꯗꯤ ꯂꯩꯇꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯍꯥꯏꯕ ꯏꯁꯩꯅ ꯁꯤ ꯏꯁꯩꯁꯤꯅ ꯑꯍꯥꯟꯕ ꯏꯁꯩ ꯑꯣꯏ ꯑꯅꯤꯁꯨꯕ ꯏꯁꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯤꯡꯀꯨꯒ ꯑꯩ ꯁꯛꯃꯤꯟꯅꯈꯤꯕꯗꯨꯅꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯤꯗ hingliba punsise nungsibagidamagni nungsiba yautraba aremba mapokni kaina ningdabana aigi warepni thamoibu wahalliba nungsiba mahakni Thank you.
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯉꯁꯥꯏꯁꯨ ꯍꯥꯏꯕꯤꯈꯤꯕꯗ ꯑꯩꯅ ꯏꯁꯩꯗ ꯁꯦꯟꯇꯤꯃꯦꯟꯠꯀꯨꯝꯕ ꯏꯁꯩꯁꯦ ꯍꯧꯖꯤꯛꯀꯤꯕꯨꯗꯤ ꯃꯇꯨꯡꯗꯕꯨꯗꯤ ꯂꯥꯛꯅꯤ ꯍꯥꯏꯈ꯭ꯔꯦ ꯉꯁꯥꯏ ꯑꯗꯨ ꯏꯁꯥꯗ ꯃꯁꯤ ꯁꯛꯑꯒ ꯃꯌꯥꯝꯅ ꯎꯠꯊꯣꯛꯀꯦ ꯀꯥꯏꯅ ꯈꯟꯕꯤꯈꯤꯕ ꯂꯩꯇꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯆꯥꯟꯅꯔꯣꯏꯅ ꯈꯟꯕꯩꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇꯕꯩꯔꯥ ꯀꯃꯥꯏꯅ ꯇꯧꯕ ꯃꯁꯤꯁꯦ ꯃꯗꯨ ꯁꯨꯡꯅ ꯅꯠꯆꯗꯦ ꯑꯩꯒꯤꯁꯨ ꯗꯥꯎ ꯍꯥꯏꯇꯥꯔꯦ ꯀꯩꯕ ꯂꯥꯡꯕꯒꯤ ꯉꯥꯛꯇ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯔꯛꯄ ꯑꯗꯒꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯄꯨꯊꯣꯛꯀꯦ ꯍꯥꯏꯁꯦ ꯔꯣꯃꯦꯟꯇꯤꯛꯀꯤ ꯃꯨꯠꯇꯤ ꯊꯣꯛꯄ ꯀꯥꯏꯅꯕꯒꯤ ꯋꯥꯈꯟꯁꯤ ꯁꯨꯛꯂꯥꯛ ꯂꯥꯛꯇꯕ ꯑꯗꯨꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯤꯡꯒꯔꯗꯨꯅ ꯄꯨꯊꯣꯛꯀꯗꯣꯏꯕꯗꯣ ꯃꯉꯣꯟꯗ ꯐꯤꯜ ꯇꯧꯔ ꯁꯛꯂꯛꯑꯀꯥꯟꯗ ꯃꯤꯉꯣꯟꯗ ꯇꯆ ꯇꯧꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯉꯣꯟꯗ ꯀꯥꯏꯅꯕꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯂꯩꯇꯖꯗꯕ ꯍꯥꯏꯕꯗꯤ ꯀꯥꯏꯅꯕ ꯑꯩꯗꯤ ꯌꯥꯝ ꯆꯤꯡꯁꯤꯟꯖꯕꯗꯣ ꯑꯗꯨꯗꯨꯅ ꯑꯗꯣ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯀꯥꯏꯅꯕ ꯏꯁꯩꯕꯨꯗꯤ ꯂꯩꯔꯦ ꯑꯗꯨꯁꯨ ꯁꯨꯝ ꯂꯥꯡꯉ ꯆꯠ ꯂꯩꯔꯦ ꯑꯗꯣ ꯁꯦꯟꯇꯤꯃꯦꯟꯇꯦꯜ ꯑꯣꯏꯕ ꯍꯟꯗꯛꯇꯤ ꯈꯤꯇꯪ ꯇꯧꯔꯒꯦꯗꯅ ꯂꯦꯞꯆꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯇꯣꯞꯄ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯉꯁꯥꯏ ꯄꯥꯏꯈꯠꯂꯛꯀꯅꯤꯅ ꯍꯥꯏꯕꯒꯤ ꯋꯥꯔꯤꯗꯤ ꯑꯩꯈꯣꯏꯅ ꯂꯤꯁꯅꯔꯁꯤꯡꯅ ꯍꯪꯕꯤꯔꯛꯄꯗ ꯈꯨꯝꯕꯤꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯤꯜꯝꯗꯒꯨꯝꯕꯒꯤ ꯃꯗꯨꯒꯤ ꯄ꯭ꯔꯣꯖꯦꯛ ꯀꯥꯏꯗꯤ ꯂꯩꯕꯤꯔꯤꯕ꯭ꯔꯥ ꯀꯨꯝꯃꯛꯄ ꯌꯥꯕꯒꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯍꯧꯔꯛꯄ ꯈꯣꯠꯂꯛꯄꯒ ꯂꯩꯔꯤꯕ ꯐꯤꯜꯝꯒꯤꯁꯦ ꯑꯩꯒꯤ ꯂꯣꯏꯁꯟꯗꯕ ꯑꯅꯤ ꯂꯩꯖꯔꯤ ꯂꯣꯏꯁꯟꯗꯕ ꯑꯅꯤꯁꯦ ꯑꯃꯅ ꯁꯨꯁꯃꯤꯇꯥꯒ ꯑꯩꯒ ꯇꯧꯋꯦ ꯀꯤꯌꯥꯝ ꯂꯩꯐꯥꯡꯉꯩꯗꯅ ꯀꯥꯎꯍꯃꯤꯟ ꯗꯤꯋꯥꯏꯒꯤ ꯄ꯭ꯔꯗꯛꯁꯟꯅꯤ ꯑꯗꯨꯒ ꯀꯥꯎꯍꯃꯤꯟ ꯗꯤꯋꯥꯏꯒꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯒ ꯑꯒꯔꯇꯂꯥꯗ 90% ꯅꯝꯃꯦ ꯇꯧꯕꯗꯣ ꯈꯨꯗꯣꯡ ꯈꯤꯇꯪ ꯆꯥꯗꯕꯒꯤ ꯃꯔꯝ ꯑꯣꯏꯗꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤ ꯑꯗꯨꯒ ꯑꯃꯅ ꯂꯦꯞꯇ ꯄ꯭ꯔꯣꯁꯦꯁ ꯇꯧꯔꯤꯕ ꯍꯥꯏꯇꯥꯔꯦ ꯗꯥꯕꯣꯅꯤ ꯌꯥꯎꯏ ꯗꯥꯕꯣꯅꯤꯒ ꯑꯩꯒꯤ ꯁꯤꯁꯇꯔꯁꯤꯒ ꯑꯩꯒ ꯀꯨꯝꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯋꯥꯔꯤꯅꯤ ꯗꯥꯕꯣꯅꯤꯅ ꯄꯥꯁꯀꯤ ꯋꯥꯔꯤꯗ ꯂꯥꯛꯀꯗꯣꯏꯅꯤ ꯑꯗꯨ ꯈꯤꯇꯪ ꯊ꯭ꯔꯤꯜꯂꯔ ꯍꯥꯏꯗꯤ ꯁꯁꯄꯦꯟꯁꯀꯤ ꯇꯥꯏꯞ ꯇꯧꯋꯦ ꯃꯗꯨꯒꯤ ꯐꯤꯜꯝꯗꯣ ꯑꯗꯨ ꯑꯅꯤꯗ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯂꯦꯞꯇ ꯑꯟꯗꯔ ꯄ꯭ꯔꯣꯁꯦꯁꯇ ꯑꯗꯣ ꯑꯃꯅ ꯅꯝꯗꯧ ꯈꯤꯇꯪ ꯋꯥꯠꯂꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯞꯀꯃꯤꯡꯗ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗ ꯑꯃ ꯁꯥꯒꯠꯀꯦꯗꯅ ꯌꯥꯝ ꯀꯟꯅ ꯍꯧꯖꯤꯛ ꯇꯥꯟꯅꯃꯤꯟꯅꯔꯤ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯔꯛꯄꯅꯤ ꯅꯪꯒꯤ ꯀꯦꯔꯦꯛꯇꯔꯁꯤ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯦꯅ ꯑꯗꯨꯕꯨ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯑꯩ ꯈꯤꯇꯪ ꯐꯤꯒꯔ ꯃꯦꯟꯇꯦꯟ ꯇꯧꯈꯤꯒꯦ ꯑꯗꯨꯒ ꯌꯦꯡꯁꯦꯅ ꯑꯗꯨꯝ ꯀꯨꯝꯕꯁꯤꯁꯨ ꯑꯗꯨꯝ ꯑꯩ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯤꯔꯛꯑꯒꯗꯤ ꯑꯩ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯖꯩ ꯌꯦꯁ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯒꯗꯤ ꯍꯣꯏ ꯑꯥꯔꯇꯤꯁꯅꯤ ꯑꯗꯨꯝ ꯃꯈꯜ ꯅꯍꯥ ꯑꯣꯏꯔꯤ ꯇꯧꯕ ꯌꯥꯏ ꯍꯣꯏ ꯆꯥꯡ ꯍꯣꯏ ꯌꯦꯡꯕ ꯌꯥꯏ ꯍꯣꯏ ꯍꯥꯏꯔꯤꯕ ꯍꯣꯏ ꯍꯣꯏ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯃꯥꯡꯒꯗꯧꯕ ꯂꯩꯇꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯉꯩꯗ ꯑꯗꯨꯝ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯖꯔꯤꯕ ꯌꯥम नुंगाइजरे इसेदी नंबर याम लेरी लोइनमक सानजबगी खुदोंचाबदी लेजद्रगसु फजब इसे मा हाइतारे हाइनी हाइनी इसे सिमदी ngसाइदगी आइनसु ngसाइ ताजगे ngai लेम इसामकिना यम ngौजो इसे नि हाइतारे thank you my brother हाइनी इसे को पिक्चराइजेशन ओकांद मसी सोइदनमकी मसी केनो तोरकनी गसे आइना मतम पिक्चराइजेशन उ मतम द खनगिबा होय खरा मिक्सिंग तवे को राउट सिंग कैसिंग दो खोइस ऑडियंस लेतबनिना एडिटिंग द सम VFX तोरगा खरे तवे VFX तोरगा आइसु आइना खंगे बो सम खरे तवे अदो एनीवे लोइ चनै मालेम द चना बोवानी लोइ तौनै अदो फजै अदो कोन ओइरकनी से खले दो सो हाइनी हाइनी से सेस मैम ताज सच्चगे येंबिरिबा खोगी डायमंड रेडियो बुताबिरिबा येंबिरिबा मसिदा पुलप डेडिकेट तौजगे आइगी यामना अहांबा जे काइगगी पुनबगी हाइगदी मसिसिना आइगी आगे स्टेपिंग अहांबा खोंकाप अमने अदुदुना आइना सिसे याम नुंसिजे यामना स्वाइबिरकपा डेडिकेट तौजगे सक्सेगे नोबिसि हाइनी हाइनी आइदि हाइनी नुंसि हाइनी 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 आइदि हाइनी नुंसि हाइनी नुंसिद को नंगसे पामचैद आइना नंगना याद्रसु नंगना पामद्रसु ओहो नंगना याद्रसु नंगना पामद्रसु आइदि हाइकिनी मफामतम नाइदना आइदि हाइकिनी मफामतम नाइदना नंगना होलाफना लेरसु हाइनी आइदि नुंसि हाइनी आइदि हाइनी नुंसिद को नंगसे पामचैद आइना अंगांग ओरिङै मतमदो नत्रे करिगि लैथोक्तुना चटलिबा नंगना लंबी लमखांगदा थेंनबदा आइगा करिगि पैथोक्तुना लैरिबा नंगना नाचुंबिदना ngasida natte ngarangda natte matam kuirakle aina nangonda pamiba oh ngasida natte ngarangda natte matam kuirakle aina nangonda pamiba nang sukhalune amuk tandi ho chanabe nang sukhalune amuk tandi ho nungshibe nangonda ngaujiba kayadasu aina di hembani nangonda ngaujiba kayadasu aina di hembani atuna aidi haini nungshi haini thank you
야드라소 사이즈는 양 나오지. Thank you. 이제 한번 돌아보가는데 막 꼭디 강하더라고. 하이니 강하 마이크시고. 좀 약간은 소르도 빠져 강가. 마이크도 좀 바쁘고 ngам다 봐. 일단 핵 중간 뭐가 안 돼서 하이다래. 얌노 농아이바 어저께 좀 하이니 라이 막 할라이고. 나나나나나나나나나나 파자마 하이다래. 얌다 팅팅 하이다래. So Thank you so much. ꯑꯩꯈꯣꯏꯒꯤ ꯖꯦꯛꯀ ꯄꯨꯟꯅ ꯁꯛꯃꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯉꯁꯥꯏ ꯔꯦꯄꯤꯡꯒꯤꯁꯨ ꯃꯈꯜ ꯑꯃ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯁꯤꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯑꯣꯖꯥ ꯇꯞꯇꯥꯅ ꯃꯥꯒꯤ ꯏꯁꯩ ꯐ꯭ꯌꯨꯖꯟ ꯑꯃ ꯇꯧꯔꯦ ꯗꯦꯟ ꯃꯈꯜ ꯃꯈꯜꯒꯤ ꯏꯁꯩ ꯁꯛꯄ ꯀꯌꯥ ꯊꯣꯛꯂꯦ ꯑꯗꯒꯤ ꯁꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯖꯦꯛꯀ ꯖꯦꯝꯁꯀꯤꯁꯨ ꯃꯍꯥꯎ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯁꯦ ꯌꯥꯝꯅ ꯗꯤꯐ꯭ꯔꯦꯟ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯊꯪꯗ ꯊꯔꯣꯏꯁꯤꯒ ꯑꯃꯨꯛ ꯇꯧꯕꯤꯕ ꯇꯥꯔꯦ 아우 타로이세 얌능시의 브라더 아두기 타로이세 거의 다보니기 필름 닝타다 하이다 다보니나 거의 하게다 낭 서오 까이나 비리니어 시세시 하다 다이 시나부디 하나 토에 낭이 시나 뭐 비디오기 아거기 OST 다 좀 톡세 까이 얌 안각 아두다수 얌 누가이나 티키티키 콧바 만바 마이 아마고 오에가 좀 삭미나기 수수다가 마수 쿰바자니 수수다가 또 콜쿰바 아다 삭고수 마사에 아두 삭미나기 삭삭게 닝타 하이버 필름도 삭삭게 비세이더니 타로이나 독종기 토이비나 타완타기 타야이다 당점기 토라바타나 타와이타기 토랑바 타타기 타박라 타제디다 토이잣나비 Soidrabani longup na upe Soidrabani ikut na pare Nan thuk tu na chen ba yararoi Nan thuk tu na chen ba yararoi Masata ta na nung shiva Khanglak pa mikup ta kaya ba Nan thuk ki banga di chau bani Taxi sondu na tuk chani Jarate kotan Tharoi labuk tharoi lai tharoi Thank you ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯐꯖ ꯐꯖꯕ ꯏꯁꯩ ꯅꯝꯕꯔ ꯃꯌꯥꯝꯁꯨ ꯇꯥꯍꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯣꯛꯅꯔꯤꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯑꯗꯨꯝ ꯃꯌꯥꯝꯅ ꯑꯆꯨꯝꯕꯅꯤ ꯂꯥꯟꯕꯅꯤ ꯍꯦꯛꯇ ꯈꯪꯗꯅ ꯌꯥꯝꯅ ꯚꯥꯏꯔꯦꯜꯒꯨꯝꯕ ꯌꯥꯝ ꯆꯠꯀꯟꯕ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯦꯛꯇ ꯑꯩꯅ ꯇꯧꯕꯒꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯑꯁꯣꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯤꯒꯤ ꯑꯁꯣꯏꯕ ꯄꯥꯟꯅꯕꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯃꯨꯛ ꯍꯩꯕ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯌꯥꯝ ꯃꯁꯤꯗ ꯑꯗꯨꯝ ꯚꯥꯏꯔꯦꯜ ꯆꯠꯅꯕ ꯈꯣꯠꯅꯕꯒ ꯇꯧ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡꯁꯤꯗꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯃꯆꯥ ꯑꯃꯇꯪ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯁꯤꯡꯒꯔ ꯑꯃ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯅꯠꯇꯕ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯃꯤ ꯑꯃ ꯑꯣꯏꯅ ꯐꯨꯔꯨꯞꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯅ ꯋꯥꯍꯩ ꯑꯃꯇꯪꯒ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤꯅ ꯍꯥꯏꯕꯤꯅꯤꯡꯉꯤ ꯁꯤ ꯃꯇꯥꯡꯗ ꯍꯥꯏꯁꯤ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ advance ꯑꯣꯏꯔꯦ ꯃꯜꯇꯤꯃꯦꯗꯤꯌꯥꯒꯤ ꯖꯨꯒꯁꯦ ꯑꯗꯨꯅ ꯑꯩꯉꯣꯟꯗꯁꯨ ꯌꯥꯝ ꯊꯣꯛꯈꯤꯌꯦ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯅꯗꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯊꯣꯛꯈ꯭ꯔꯦ ꯏꯟꯈꯠꯂꯛꯏꯕ ꯑꯩꯈꯣꯏꯒꯤ ꯐꯦꯟ ꯐꯣꯂꯣꯋꯔ ꯑꯗꯒꯤ ꯋꯦꯜ ꯋꯤشꯔ ꯐ꯭ꯔꯦꯟꯁꯤꯡꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯂꯥꯟꯅ ꯃꯤꯁꯌꯨꯁ ꯇꯧꯅꯕ ꯍꯣꯠꯅꯕꯤꯔꯝꯕ ꯑꯩꯉꯣꯟꯗ ꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯣ ꯑꯗꯨꯝ ꯈꯪꯉꯒ ꯑꯗꯨꯝ ꯈꯪꯖꯜꯂꯤ ꯇꯧꯕꯇꯕꯨ ꯃꯇꯝꯅ ꯑꯑꯣꯟꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯗꯅ ꯑꯗꯨꯗꯒꯤ ꯍꯣꯏ ꯑꯃꯨꯛ ꯁꯤ ꯈꯨꯗꯝꯃꯛꯁꯦ ꯅꯣꯔꯃꯦꯜ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤꯗꯤ ꯃꯍꯥꯛꯄꯨ ꯁꯛꯅꯥꯏꯔꯕ ꯑꯃ ꯑꯣꯏꯒꯦꯔꯥ ꯁꯤꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯦ ꯃꯁꯤꯒꯤ ꯊꯕꯛꯁꯤꯗꯤꯀꯣ ꯃꯤ ꯑꯃꯠꯇꯗ ꯊꯣꯛꯍꯟꯅꯤꯡꯗꯦ ꯃꯁꯤꯒꯤ ꯊꯕꯛꯁꯤꯗꯤ ꯁꯛꯅꯥꯏꯕ ꯑꯣꯏꯒꯦꯔꯥ ꯅꯣꯔꯃꯦꯜ ꯃꯤ ꯑꯃꯗ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯇꯁꯦꯡꯅ ꯀꯩꯅꯣꯝꯃ ꯏꯁꯨ ꯑꯃ ꯁꯥꯒꯠꯂꯛꯑꯦ ꯑꯗꯨꯒꯤ ꯔꯨꯠꯇꯣ ꯈꯪꯕꯤꯕ ꯑꯗꯨ ꯊꯤꯕꯤꯕ ꯑꯗꯨꯒ ꯗꯤꯁꯤꯖꯟꯁꯦ ꯂꯧꯔꯀꯥꯟꯗ ꯑꯣ ꯃꯥꯁꯦ ꯁꯤꯅ ꯁꯤ ꯇꯧꯔꯛꯄꯅꯤ ꯑꯣ ꯃꯁꯤꯗꯤ ꯆꯨꯝꯃꯦ ꯍꯥꯏꯔꯀꯥꯟꯗ ꯑꯣꯏꯅ ꯑꯦꯛꯁꯟ ꯂꯧꯕꯤꯕꯀꯣ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯀꯗꯣꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯌꯨꯝꯗꯨꯗ ꯑꯣꯏꯅ ꯄꯔꯁꯅꯦꯜ ꯆꯠꯂꯒ ꯅꯪꯒꯤꯁꯦ ꯁꯤ ꯇꯁꯦꯡꯅ ꯋꯥꯔꯅꯤꯡ ꯑꯣꯏꯅ ꯄꯤꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯗꯤ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯉꯤꯗꯅꯀꯣ ꯑꯗꯨꯗꯨꯅ ꯈꯤꯇꯪ ꯑꯗꯨꯗꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯍꯟꯖꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨ ꯏꯁꯥꯒꯤ ꯔꯥꯁꯤꯁꯤ ꯀꯩꯅꯣ ꯃꯦꯁ ꯑꯣꯏꯗꯣꯏꯅꯦ ꯑꯗꯨꯒ ꯏꯪꯂꯤꯁꯀꯤꯗꯅꯦ ꯑꯦꯀ꯭ꯋꯥꯔꯤꯌꯁ ꯑꯣꯏ ꯑꯦꯀ꯭ꯋꯥꯔꯤꯌꯁ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯍꯣꯏ ꯇꯤꯟꯅꯕꯤꯕ ꯂꯩꯀꯥꯏꯒꯤ ꯍꯧꯃꯤꯟꯅꯔꯛꯄ ꯀꯥꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯀꯤ ꯂꯝꯗ ꯅꯠꯇꯕ ꯁꯨꯝ ꯑꯩꯈꯣꯏ ꯌꯨꯝꯗ ꯀꯔꯤ ꯇꯤꯟꯅꯕꯤꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯤꯟꯅꯔꯛꯄ ꯅꯨꯡꯁꯤꯔꯕ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯍꯧꯃꯤꯟꯅꯔꯛꯄꯁꯤꯡꯁꯦ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯏꯃꯥꯟꯅꯕꯁꯤꯡ ꯃꯃꯤꯡ ꯑꯃꯅꯤꯇꯒ ꯁꯨꯝ ꯄꯟꯕꯤꯔꯝꯃꯣ ꯁꯣꯁꯤꯒꯤ ꯄꯟꯒꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝ ꯉꯥꯎꯃꯤꯟꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯉꯥꯎꯃꯤꯟꯅꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯝꯗꯀꯣ ꯕ꯭ꯔꯗ ꯑꯗꯨꯗ ꯑꯗꯨꯝ ꯂꯣꯏꯅꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯟꯁꯤꯡ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯖꯣꯟ ꯁ꯭ꯀꯨꯜꯗ ꯇꯝꯃꯝꯕ
ꯑꯩꯈꯣꯏꯒꯤ ꯑꯇꯥꯡꯕ ꯕꯤꯖꯣꯏ ꯁꯥꯏꯃꯟ ꯃꯅꯤꯀꯥꯟꯇ ꯀꯥꯏꯅ ꯂꯩꯔꯤ Yes, yes. ꯑꯗꯣ ꯃꯣꯏꯅꯁꯨ ꯑꯗꯨꯝ ꯏꯟꯚꯣꯜꯕ ꯇꯧꯔꯛꯑꯦ ꯀꯩꯕ ꯃꯣꯏꯅ ꯑꯗꯨꯝ ꯍꯦꯜꯞ ꯇꯧꯔꯛꯑꯦ ꯃꯣꯏꯅ ꯏꯟꯚꯣꯜꯕꯃꯦꯟꯁꯦ ꯃꯣꯏꯒꯤ ꯏꯟꯚꯣꯜꯕꯃꯦꯟꯁꯦ ꯏꯁꯩ ꯃꯌꯦꯛ ꯏꯕꯗ ꯍꯧꯔꯛꯄꯗꯒꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯗꯨꯗꯒꯤ ꯂꯥꯛꯃꯤꯟꯅꯈꯤꯕꯅꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕꯗ ꯑꯩꯈꯣꯏ ꯗꯦꯕꯥꯟ ꯍꯣꯏ ꯑꯩꯈꯣꯏ ꯖꯦꯛ ꯁꯤꯁꯨ ꯋꯥꯟ ꯑꯣꯐ ꯗꯦꯝ ꯏꯁꯩ ꯅꯠꯇꯕꯤꯗꯅꯦ ꯑꯗꯨꯝ ꯇꯤꯟꯅꯔꯤꯁꯦ ꯏꯁꯩ ꯅꯠꯇꯕꯤꯗ ꯑꯗꯨꯝ ꯇꯤꯟꯅꯔꯤꯅꯦ ꯗꯦꯕꯥꯟ ꯍꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯗꯣ ꯃꯈꯣꯏꯁꯤꯡꯁꯦ ꯑꯗꯨꯝ ꯄꯟꯕꯗ ꯑꯩ ꯑꯗꯨꯝ ꯂꯣꯏꯅꯔꯨꯔꯕ ꯍꯦꯛ ꯆꯠꯂꯒ ꯁꯨꯝ ꯂꯣꯏꯅꯗꯧꯔꯕ ꯃꯤ ꯉꯥꯛꯇ ꯑꯣꯏ Okay. ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯧꯔꯛꯂꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯛ ꯊꯣꯡꯕ ꯅꯠꯇꯕ ꯃꯈꯥ ꯊꯥꯕ ꯏꯁꯩꯒꯤ ꯂꯝꯁꯤꯗ ꯏꯁꯩ ꯁꯛꯄ ꯑꯣꯏꯅꯤꯡꯕ ꯑꯥꯔꯇꯤꯁ ꯑꯣꯏꯅꯤꯡꯕꯁꯤꯡꯗ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯗ ꯑꯦꯗꯚꯥꯏꯁ ꯍꯥꯏꯒꯗ꯭ꯔꯥ ꯄꯥꯎꯇꯥꯛ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯤꯕꯤꯔꯝꯃꯨ ꯍꯥꯏꯗꯤ ꯏꯁꯩ ꯁꯛꯄꯒꯤ ꯂꯝꯁꯤꯗꯁꯨ ꯃꯌꯥꯝꯅꯁꯨ ꯄꯥꯝꯕꯤꯗꯅ ꯍꯧꯖꯤꯛꯐꯥꯎꯗ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯗ ꯂꯩꯔꯤꯕꯅꯤꯅ ꯑꯗ ꯃꯈꯣꯏꯅꯁꯨ ꯃꯗꯨꯗꯒꯤ ꯈꯪꯖꯔꯒ ꯇꯝꯖꯍꯧꯕ ꯌꯥꯅꯅꯕ ꯈꯔ ꯄꯥꯝꯕꯤꯕꯁꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯈꯣꯏꯅꯁꯨ ꯂꯧꯖꯕ ꯌꯥꯅꯕ ꯐꯣꯂꯣꯋꯔꯁꯤꯡ ꯑꯇꯩ ꯃꯈꯣꯏꯗ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯃꯛꯅ ꯑꯦꯗꯚꯥꯏꯁ ꯄꯤꯕꯗꯨꯗꯤ ꯅꯠꯆꯗꯦ ꯑꯗꯨꯗꯨꯅ ꯑꯦꯗꯚꯥꯏꯁꯃꯛꯇꯤꯅꯤꯗꯤ ꯈꯟꯕꯤꯅꯨ ꯑꯦꯁ ꯑ ꯐ꯭ꯔꯦꯟ ꯑꯃ ꯑꯣꯏꯅ ꯑꯦꯁ ꯑ ꯕ꯭ꯔꯗꯔ ꯑꯃ ꯑꯣꯏꯅ Yes, yes. ꯗꯤ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯄꯥꯝꯃꯕ ꯃꯤꯅ ꯍꯥꯏꯕ ꯀꯔꯤꯝ ꯂꯧꯗꯅ ꯃꯗꯨꯗ ꯆꯪꯁꯟꯕꯤꯌꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯛꯑꯣꯏ ꯑꯊꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯍꯦꯛ ꯃꯃꯤ ꯁꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯃꯤꯁꯦ ꯁꯦꯡꯉꯛꯑꯕ ꯁꯥꯝ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯃꯃꯤꯁꯦ ꯁꯦꯡꯉꯛꯑꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯞꯄꯣꯔꯇꯔ ꯃꯌꯥꯝ ꯑꯃ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯅꯤꯡꯍꯟꯅꯕꯁꯨ ꯇꯧꯕꯤꯒꯅꯨ ꯇꯁꯦꯡꯅ ꯇꯧꯔꯤꯕ ꯈꯔꯗꯣ ꯑꯩꯅ ꯀꯩꯅꯣꯝ ꯑꯣꯏꯒꯦꯔꯥ ꯌꯥꯝ ꯆꯥꯎꯕ ꯑꯣꯏꯒꯦꯔꯥ ꯄꯤꯛꯑꯦꯕ ꯑꯣꯏꯒꯦꯔꯥ ꯃꯗꯨꯗꯗꯤ ꯃꯅꯨꯡ ꯍꯨꯠꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯃꯨꯛ ꯏꯁꯩꯒꯤ ꯐꯤꯜꯁꯤꯗ ꯍꯥꯏꯖꯒꯦ ꯏꯁꯩꯒꯤ ꯐꯤꯜꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯇꯥꯔꯒꯁꯨ ꯑꯗꯨꯝ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯁꯤꯗ ꯇꯥꯟꯅꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨꯝ ꯋꯦ ꯑꯃ ꯂꯥꯛꯀꯅꯤ ꯏꯚꯟ ꯑꯗꯨꯝ ꯌꯥꯏ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯩ ꯍꯦꯛ ꯂꯥꯛꯄ ꯈꯨꯗꯤꯡꯃꯛ ꯋꯦꯜꯀꯝꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯖꯔꯤ ꯃꯈꯣꯏꯁꯨ ꯑꯗꯨꯝ ꯆꯪꯉꯨꯕ ꯃꯇꯝꯗ ꯂꯣꯏꯅ ꯋꯦꯜꯀꯝꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯂꯩꯔꯒ ꯂꯣꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯗꯣ ꯄꯩꯁꯥ ꯂꯩꯇꯕꯃꯛꯁꯨ ꯑꯗꯨꯝ ꯑꯥꯔꯇꯤꯁ ꯑꯣꯏꯕ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯕ ꯂꯩ ꯄꯩꯁꯥꯕꯨꯗꯤ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯒꯤ ꯃꯇꯝꯅꯤ ꯑꯗꯨꯕꯨꯗꯤꯀꯣ ꯑꯗꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯗꯅ ꯅꯤꯡꯍꯟꯅꯕꯗꯤ ꯇꯧꯕꯤꯒꯅꯨ ꯇꯧꯔꯤꯕ ꯈꯔꯗꯨ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯇꯧꯕꯤꯔꯒ ꯊꯥꯖꯕꯤꯌꯨ ꯏꯁꯣꯔꯗ ꯑꯗꯨꯒꯁꯨ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤꯅ ꯈꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦꯀꯣ ꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯇꯧꯒꯦ ꯈꯟꯕ ꯍꯧꯖꯤꯛ ꯑꯥꯔꯇꯤꯁꯄꯨꯗꯤ ꯑꯣꯏꯕꯤꯔꯤ ꯍꯣꯏ, ꯍꯣꯏ. ꯑꯗꯣ ꯑꯣꯏꯅ ꯇꯨꯡꯗ ꯈꯟꯕ ꯉꯁꯥꯏꯕꯨꯗꯤ ꯈꯔ ꯍꯥꯏꯕꯤꯈ꯭ꯔꯦ ꯍꯣꯏ, ꯍꯣꯏ. ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯇꯥꯔꯦ ꯂꯝꯕꯤꯁꯦ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅꯕꯨꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯂꯣꯏꯖꯒꯦ ꯍꯥꯏꯕꯗꯤ ꯍꯥꯏꯕꯤꯈ꯭ꯔꯦ ꯄꯥꯏꯈꯠꯀꯗꯧꯕ ꯇꯨꯡꯗꯒ ꯃꯤꯉꯣꯟꯗꯒ ꯃꯇꯦꯡꯒ ꯄꯥꯡꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯀꯔꯤ ꯄꯥꯏꯈꯠꯄ ꯌꯥꯕ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤ ꯊꯧꯗꯥꯡ ꯂꯧꯒꯅꯤ ꯀꯔꯝꯕ ꯂꯝꯕꯤ ꯑꯃꯗꯒ ꯂꯥꯛꯄ ꯌꯥꯏ ꯍꯥꯏꯕꯁꯦ ꯈꯖꯤꯛꯇꯪ ꯊꯝꯕꯤꯔꯝꯃꯨ ꯇꯨꯡꯗ ꯍꯌꯦꯡꯁꯨ ꯃꯌꯥꯝꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯤꯔꯝꯃꯨ ꯑꯩꯅ ꯇꯁꯦꯡꯅ ꯑꯩ ꯑꯗꯨꯝ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥꯗꯤ ꯈꯪꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯦ ꯑꯩꯒꯤ ꯁ꯭ꯀꯥꯏ ꯍꯥꯏ ꯄ꯭ꯔꯗꯛꯁꯟ ꯍꯥꯏꯅ ꯑꯃ ꯂꯩ ꯑꯗꯣ ꯑꯗꯨꯗꯩ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯄꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯣ ꯑꯩꯗꯤ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯑꯩꯅ ꯑꯗꯨꯒꯤ ꯍꯦꯛ ꯁꯛꯁꯦꯁ ꯑꯣꯏꯔꯕ ꯂꯦꯝꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯦꯝꯅ ꯏꯁꯩ ꯁꯦꯝꯕ ꯃꯤꯁꯤꯡꯁꯤꯒꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯗꯨꯃꯛꯁꯨ ꯑꯗꯣꯝꯗ ꯍꯧꯖꯤꯛꯃꯛꯇꯤ ꯑꯩꯒꯤ ꯀꯔꯤꯝ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯀꯔꯤꯝ ꯉꯝꯗ꯭ꯔꯤꯕꯅꯤ나 ꯑꯩ ꯏꯁꯥꯃꯛꯀꯤꯁꯨ ꯉꯝꯗ꯭ꯔꯤꯕꯅꯤ나 ꯑꯗꯨꯝ ꯑꯗꯨꯏꯁꯨ ꯍꯧꯖꯤꯛ ꯈꯔ ꯂꯥꯛꯄꯁꯤꯡꯁꯤꯒꯤꯗꯤ ꯃꯌꯥꯝ ꯂꯧꯅꯕꯗꯨꯗꯒꯤ ꯇꯪꯈꯥꯏ ꯇꯥꯔꯒ ꯑꯩꯅ ꯍꯥꯏꯖꯔꯒ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯕꯤꯌꯦꯕꯀꯣ ꯑꯗꯣ ꯃꯗꯨ ꯑꯩꯒꯤ ꯄ꯭ꯔꯗꯛꯁꯟ ꯍꯥꯎꯁ ꯑꯃ ꯂꯩꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯤꯉꯣꯟꯗ ꯇꯁꯦꯡꯅ ꯑꯥꯔꯠꯀꯤ ꯐꯤꯜꯁꯤꯗ ꯂꯩꯕ ꯉꯝꯖꯗꯕꯈꯩꯁꯤ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯈꯟꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯂꯣꯏꯅꯃꯛ ꯃꯗꯨ ꯀꯠꯊꯣꯛꯑꯒ ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯍꯥꯏꯕꯤꯕꯅꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯝꯈꯤꯗꯕ ꯇꯥꯔꯒꯁꯨ ꯃꯌꯥꯝꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯇꯥꯔꯀꯥꯟꯗ ꯑꯗ ꯏꯟꯈꯠꯂꯛꯂꯤꯕ ꯀꯌꯥꯃꯔꯨꯝ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯝꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯀꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒ ꯁ꯭ꯀꯥꯏ ꯍꯥꯏꯒꯤꯁꯨ ꯀꯣ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯛꯁꯅꯨ ꯑꯗꯨꯒ ꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯄ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯑꯗꯨꯒꯨꯝꯕ ꯍꯦꯟꯅ ꯃꯐꯝ ꯑꯃ ꯀꯟꯕ ꯉꯝꯕ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯏꯁꯩ ꯈꯛꯇ ꯅꯠꯇꯅ ꯐꯤꯜꯝꯗꯁꯨ ꯑꯃꯨꯛ ꯂꯥꯛꯇꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯊꯪ ꯃꯌꯥꯝꯅꯒ ꯉꯁꯥꯏ ꯈꯤꯇꯪ ꯂꯦꯞꯄꯨꯔꯦꯒ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯧꯔꯛꯀꯗꯧꯔꯕꯅꯤ ꯃꯊꯪꯁꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕꯁꯤꯒꯤ ꯊꯕꯛ ꯆꯤꯟꯕꯅ ꯃꯌꯥꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯏꯁꯥꯒꯤ ꯊꯕꯛꯁꯤꯡꯁꯨ ꯂꯣꯏꯅ ꯇꯧꯒꯦꯅ ꯍꯥꯏꯕꯤꯕ ꯂꯩꯔꯦ ꯑꯗꯨꯒ ꯅꯥꯕ ꯌꯦꯛꯄ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯣꯏꯅꯅ ꯃꯃꯥ ꯕꯕꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯍꯦꯟꯅ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯔꯣ ꯇꯣꯉꯥꯟꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯥꯏ ꯄꯨꯔꯛꯇꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯉꯥꯟꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯐꯝꯗꯒꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕꯕꯨꯁꯨ ꯁꯤꯒꯤ ꯄ꯭ꯂꯦꯠꯐꯣꯔꯝꯁꯤꯗ ꯅꯅꯥꯎ ꯑꯃꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯁꯤ ꯑꯩ ꯄꯣꯛꯄꯒꯤ ꯑꯆꯧꯕ ꯁꯤꯅ ꯑꯩꯒꯤ ꯆꯦꯞꯇꯔ ꯑꯃ ꯑꯣꯏꯖꯍꯧꯔꯒꯦ ꯑꯣꯏꯁꯨ ꯑꯣꯏꯖꯔꯦ ꯑꯗꯨꯒ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡ ꯐꯦꯟꯁꯤꯡ ꯁꯤꯗꯁꯨ ꯍꯥꯏꯖꯒꯦ ꯑꯩ ꯑꯃꯁꯨ ꯉꯁꯤꯗꯒꯤ ꯏꯟꯀ꯭ꯂꯨꯗ ꯇꯧꯍꯟꯕꯤꯔꯣ ꯁꯤ ꯃꯔꯛꯁꯤꯗ ꯑꯗꯨꯒ ꯍꯦꯟꯅ ꯑꯩꯈꯣꯏ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯕꯨ ꯂꯝꯗꯝꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯅ ꯁꯟꯗꯣꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯤꯁ ꯇꯧꯖꯒꯦ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ